Halo. Kasi Mars ki tarikun kanipan Nomaising namid Yaifaraban namid asida Koigi Yaiflamsing Club amadi Development Committee Anipun na Kusam na dana Koigi sa ikutinggi Pangtok to na lakpa Annual Roxon Sports Meet Koigi Salibas sa hiya sige isu Namit mga nisub na Ngasidagi hawdo na April ki tarik Ama fawo pangtong nabig na magda siyem Sajari ba sigum laba Roxon Sports siga Manilay na Koigi hawdo pagi tawram Opening ceremony Pangchana si Koigi lengsin biri ba Singdagi Haubo yabagi Ayaba dulang sa bagaloy na ako'y Nasigi Opening ceremony of 37 Annual Roxon Sports Meet 2021 Amadi 4th GP level Interlakay Veteran Football Tournament 2021 na si Hagdo pagi tanza dulang sage Nasigi Pangsan na sige damag Ta ako'y Sibges ki pampam lang daling sinbi na magdamag ta Mingoy na hanggang na panjara bada Ke Mega Sandra Singh MPS SP Impala West po Sige pangsala sige Sibges ki pampalang daling sinpig na minagta Noglog na Kusinjari Sibges na Pangpamlang da nalisin bikra mamatong da Koigi Presidente pangpalang da nalisin bina minang ta Uzi mag Klabas sige Presidente oy na Tau Tubiri ba Mingoy na hanggang na panjara pa da Wangkem lukoy may taibo Sige pangsala sige Presidente pangpalang da nalisin bina minang ta Noglong na Kuksinjari Sibges amadi President na pampalang dalhin sin bikra mamatong da Koigi nga sige pangchala sige guest of honor gi pampalang dalhin sin bi naman ta Mingo na panjara bada Arambam Bobby Singh 8 times Mr. World Champion Bodybuilding bo Pampalang dalhin sin bi naman Nixing jari Sige makatarag pada Koy Gasop Owner gi pampalang dalhin sin bi naman magta Takilambam Razu Sipcos Creative Taekwondo Institute po Gasop owner gi pampalang dalhin sin bi naman Nixing jari Sige matong tarag pada
Soibam Maniton, President Kanglai Economic Development Organization Kedo National Award bu Kesop Onagi from Pulang Delisin Binaba Koksinjari Sing makatarak pada Irengbam Siam President Development Committee Langjing uso makalakay bu Guest of honor from Pulang Delisin Binaba Niksingjari Sing makatarak pada Anthem Susila Laima Member Mayra Paibi Langjing uso makalakay bu Guest of honor from Pulang Delisin Binaba Niksingjari Makatarak pada Loktombam Anita Secretary All Manipur Nupi Maro Pasway Kendran Bu Kogi Sige pangsala sige Guest of honor from Pulang Delisin Binaba Niksingjari Chief Guest President amadi Guest of honor da from Pulang Delisin Bikraba Matungda Kogi makatarak pa program da kogi Ikay kumda bata matik saraba kogi election biro dice da election biro basing da kogi asamba lengyan kudol tobig na binamukta kogi club ke official sing na sibirang na sing jare Dale ba? Dito ke.
ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡꯗ ꯂꯩꯌꯥꯜ ꯈꯨꯗꯣꯜ ꯇꯝꯕꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯒꯤ ꯃꯩꯔꯥ ꯆꯨꯀꯠꯄꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯡꯅ ꯉꯁꯤꯒꯤ ꯃꯩꯔꯥꯁꯤꯡ ꯑꯁꯤꯕꯨ ꯆꯨꯀꯠꯄꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯑꯣꯏ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯃꯥꯡꯗ ꯂꯩꯕꯤꯔꯤꯕ ꯃꯩꯔꯥ ꯑꯁꯤ ꯆꯨꯀꯠꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯩꯔꯥ ꯑꯁꯤ ꯆꯨꯀꯠꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐ ꯂꯝꯖꯤꯡ ꯀ꯭ꯂꯕꯅ ꯁꯤꯟꯖꯔꯤꯕ ꯁꯤꯒꯨꯝꯂꯕ ꯑꯦꯅꯨꯋꯦꯜ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ 2021 ꯑꯁꯤꯕꯨ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯝꯅ ꯄꯥꯡꯊꯣꯛꯄ ꯑꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯇꯧꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯑꯁꯤ ꯆꯨꯀꯠꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯃꯩꯔꯥ ꯑꯁꯤ ꯍꯦꯛ ꯆꯨꯀꯠꯄ ꯂꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯕꯤꯔꯤꯕ ꯌꯥꯏꯐ ꯂꯝꯖꯤꯡ ꯀ꯭ꯂꯕꯀꯤ ꯐ꯭ꯂꯦग ꯑꯁꯤ ꯆꯤꯡꯈꯠꯄꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯁꯇ ꯂꯣꯏꯁꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯅ ꯑꯩꯈꯣꯏ ꯌꯥꯏꯐ ꯂꯝꯖꯤꯡ ꯀ꯭ꯂꯕꯀꯤ ꯐ꯭ꯂꯦग ꯆꯤꯡꯈꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯕꯤꯔꯤꯕ ꯌꯥꯏꯐ ꯂꯝꯖꯤꯡ ꯀ꯭ꯂꯕꯀꯤ ꯐ꯭ꯂꯦꯒꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡꯅ ꯑꯩꯈꯣꯏ ꯐ꯭ꯂꯦग ꯑꯁꯤ ꯆꯤꯡꯈꯠꯄꯤꯒꯅꯤ ꯃꯌꯥꯝ ꯐ꯭ꯂꯦग ꯑꯁꯤ ꯍꯦꯛ ꯆꯤꯡꯈꯠꯄꯒ ꯑꯩꯈꯣꯏꯒꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯅ ꯌꯥꯝꯅ ꯍꯧꯕ ꯈꯨꯕꯥꯛ ꯑꯃꯃꯝꯇꯪ ꯈꯨꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯒꯤ ꯑꯊꯧꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡꯅ ꯌꯥꯏꯐ ꯂꯝꯖꯤꯡ ꯀ꯭ꯂꯕꯀꯤ ꯐ꯭ꯂꯦग ꯑꯁꯤ ꯆꯤꯡꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯔꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯒꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐ ꯂꯝꯖꯤꯡ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯝꯕ ꯈꯨꯗꯣꯜ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯄꯤꯖꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯃꯛ ꯌꯥꯏꯐ ꯂꯝꯖꯤꯡ ꯀ꯭ꯂꯕꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯊꯧꯄꯨꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯍꯟꯒꯠꯅ ꯄꯟꯖꯔꯕꯗ ꯑꯟꯊꯦꯝ ꯔꯥꯃꯦꯁ ꯆꯟꯗ꯭ꯔꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤ ꯄꯤꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯂꯣꯛꯇꯣꯡꯕꯝ ꯑꯅꯤꯇꯥ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯞ ꯄꯥꯁꯣꯏ ꯀꯦꯟꯗ꯭ꯔꯕꯨ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐ ꯂꯝꯖꯤꯡ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯖꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯆꯝꯂꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤ ꯂꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ
Makataragpada Ahantem Susila Laima member Maira Paibi Langching Suwa Makala Kaibu Lekapri Nomination Jari Sige makataragpada Irengbam Siam President Development Committee Langjing Suwa Makala Kaibu Kasigi ko Yai Flamsing Club ki makai digi samna pizari ba ko ki certificate sibulo win abone singjari Sige makataragpada Soibam Maniton President Kanglay Economic Development Organization Kedo National Ehwado bu ngasigi sekul naba certificate silok pin namin namin taning singjari Pagi makatarag pa certificate si pin namin namin ta Jai Film Sing Club ki hose mag General Secretary o na thogay puviri ba Paluzam dia bepu ko gi makatarag pa certificate sing asi pipinam na tani singjare ko gi certificate asi bulabi na minamta takelambam raso sipkos creative team window institute pu ko gi certificate asi labi na minamta ko tuksari Si makatarag pada Arambam Bovi Singh 8 times Mr. World Champion Bodybuilding Bo Koigi Jai Film Sing Club ki samlaba kutul silobi namuna ni singjare Si makatarag pada Masigi pangsal sige chief guest ki phampa lang dalang sin biri ba mingoy na hanggan panjara bada ke Mega Chandra Singh MPS SP Imphal West po masigi samla ba kudol sila bina bina mukta niksing jari Visi makatarag pada Wangkem Lukoy Maitay President Yai Film Sing Club po Koigi Certificate of Appreciation na silobi na manising jari Koigi Dice election biriba singda ikai khumnaba utpagi thoram pangthokraba matungda koigi ngasigi function asigi welcome address pibi nabidamakta Yai Film Sing Club ki member oibiriba mingwena panjarabada Bipin Chandra bo koigi ngasigi function asigi welcome address pibi naba dalong na kuksinjari
Hello. Ahan bamaktada ngasi yaifaraba numit yausanggi haudokpa numit nomaijing numit Mars ki tarik kunipan 2021 gi yaifaraba numit asida yaifalamjing club amasung development committee langjing achoba makha lekai anina khusam naraga pangthok liba opening ceremony of 37 annual Yausang Sports Meet 2021 aduga 4th GP level interlekai football tournament 2021 gi ahan bamaktada ngasigi thoram leiting oibiriba kai khumnajariba chief guest ke Megachandra Singh MPS aduga hujik na ASP Imphal West po ahan bada club na haijaruba matamda chillaba matam kayama koigi leiragasu tangai fadana yaubi gadi haduna yabirakpa amasung lingbirakpa gi namakta ya flamjing club ki maikai dagi koigi thamoi sengna thagatchaba amasung ikai khomna buchari makha tarakpada ngasigi fampam ngasigi president noina fampam lang da lengsin biriba kai khomna jariba wangkem lukhoi mitei president ya flamjing club aduga tongan ba koi guest of honor sing Rambam Bovi Singh 8 times Mr. World Champion Bodybuilding thoido hindongna miyamna sakhangna raba yamba Rambam Bovi chillaba matam kaithok pirakpa lakpiba taramna okchari thagachari duga makha tarakpada lekai asimaktagi su oiriba takhelabam Raju koi chief coach creative taekwondo institute asina tongan ba national amasung international level da player mayama maputhokla medal kyama lawi rakre adugi coach kasimaktagi takhelamam Raju chillaba kai thokpiraktuna lakpikpa taram nokchari kai khomna buchari mathangda soibam maniton president kanglei economic development organization kedo loinana national awardee su oibiriba chillaba matam kai thokpituna lakpiba taram nokchari kai khomna buchari makha tarakpada irengbam Syam President Development Committee langjinga choba makha lekai kai khumna buchari ka tarakpada antem Susila Laima member Maira Paibi langjinga choba makha lekai ka tarakpada Loktongbam Anita Secretary All Manipur Nupi Marup Pasoi Kendra hariba kai khumnajari bi singna sigomlaba numit mangani chumna pangthok ka dauriba Yausang annual Yausang Sports Meet asida koigi phampam langda lengsen biba amasung koina haijarubada chillaba matam kya kaithoktuna lakpiba ke dung ahan bada kamkhai leitana koina thagat phongdok chari kai khono chari loinana chahi khudingi club na sinba sports asida hantak chahi gi oina sponsor oibikiba tongan ba lanai mioi tongan ba firm amasung company sing koina ikai khomna buchari amamam taming oina pandragasu horen marakta amasung horen adum panbirakpada yaubirakani hana thajai aduga ngasigi asungolo program 5 days ki program asida main sponsor oina yamna achouba tengbang pibirakpa aduga aduki mati cooperation leina khoga thabak tongmina si haibada taram na yabirakpa maroina Apibom Universal Private Limited aduga tera lokrakpam lekai bu khoina ngamkhai leitana khoi ka ko nomuchari thagachari loinana asigi thoram masida hawbodagi loiba phawba YouTube ki khuthangda Facebook ki khuthangda khoigi social media da live streaming tawbigadaba khoigi khutchem live asigi akhoigi media partner oina khoiga thabak tongminaba amasung haijaru matamda yabirakpa khoi ngamkhai leitana ikai khobna buchari thagachari loinana lekai este leibiriba club ki amasung Maira Paibi ki amasung development committee ki amasung thangnaba lekai singi amasung lekai asigi chhatra na harol khwai khudimakna function asibu mai pangnaba honabada hawbodagi loiba phawba pangbiriba khwai khudimak kai khomna uchari ngasigi thoram masiga mari leinana stage ki oiba chauba tingbang pibirakiba el koigi OG enterprises langjinga chauba busu koi kai khomna uchari loinana tongan ba lanai oina khoina barton tawjaba tongan ba
ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ ꯉꯝꯈꯩ ꯂꯩꯇꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯔꯨꯛ ꯌꯥꯕꯤꯒꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ ꯃꯔꯨꯞ ꯃꯄꯥꯡ ꯈꯨꯗꯤꯡꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯄꯅꯤꯡ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯐꯨꯠꯕꯣꯜ ꯃꯦꯠꯆ ꯑꯩꯈꯣꯏꯒꯤ YLC ꯚꯔꯁꯦꯁ ꯑꯩꯈꯣꯏ HBS ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯃꯁꯤꯗꯩꯁꯤꯗ ꯆꯤꯠꯇ ꯅꯥꯟꯗꯧꯕ ꯂꯩꯕꯤꯔꯒꯁꯨ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ ꯁꯨꯞꯆꯤꯟꯖꯔꯒ ꯉꯁꯤꯒꯤ ꯑꯣꯄꯅꯤꯡ ꯁꯦꯔꯦꯃꯣꯅꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ 5 days annual ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ YLCꯒꯤ ꯑꯃꯁꯨꯡ ꯗꯦꯕꯂꯞꯃꯦꯟ ꯀꯃꯤꯇꯤꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯕ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯆꯔꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯒꯤ ꯋꯦꯜꯀꯝ ꯑꯦꯗ꯭ꯔꯦꯁ ꯄꯤꯕꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯔꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐ ꯂꯝꯖꯤꯡ ꯀ꯭ꯂꯕꯀꯤ ꯊꯧꯒꯥꯏ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯕꯤꯔꯝꯂꯕ ꯍꯧꯖꯤꯛꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯩꯈꯣꯏ ꯀꯟꯗꯣꯂꯦꯟꯁ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯃꯔꯛ ꯊꯠꯅ ꯂꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯅ ꯃꯤꯅꯤꯠ ꯑꯃ ꯂꯦꯞꯈꯠꯄꯤꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏ ꯌꯥꯏꯐ ꯂꯝꯖꯤꯡ ꯀ꯭ꯂꯕ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯤꯔꯝꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯦꯞꯈꯠꯄꯤꯔꯛꯄꯒ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯟꯗꯣꯂꯦꯟꯁ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯧ ꯑꯁ꯭ꯋꯥꯏꯗꯒꯤ ꯍꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐ ꯂꯝꯖꯤꯡ ꯀ꯭ꯂꯕꯀꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯊꯧꯒꯥꯏ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄꯒꯤ ꯊꯧꯔꯝ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ Opening ceremony of 37 annual Yausang Sports Meet 2021 amadi 4GP level Interlekai Veteran Football Tournament 2021 hariba function asigi keynote address pibinabidamagta mingoina panjarabada koigi Yaifal Lamjing Club ki koi hana former secretary oina thogai pubiramba koigi Yaifal Lamjing Club asibu hingkatnaba honabada yamna chauraba thokdang kaya lobiramba mingoina panjarabada TI Saratpu asigi function asigi keynote address pibinabidamagta koksinjari ngasi kuntraga tarelak suba chahi oiba yausang sports hogdokpagi thauram asigi dai dilingsin birba kai khumnajaraba mingoina panjarabada koigi sar megachandra SP Imphal West MPS pusu ahanbada kai khumnaba usabaga loinana mathangda wangkem ko inau lukhoi
President Welsi loinana dai de election biba khwai kudimok pusu koknona kai khumnaba usabaga loinana lingbi iba khwai kudimok pusu ikai khumnaba usabaga loinana ayaki samnappa keynote address abdi koi club asina lekai asina pamjana chatharak iba yausang sports asigi mamda samlanu thamjage koi yausang sports matau karamna haurakki amasung karigidamak sinjari binu haiba wakalon adu aikoina yausanggi fajarba culture adu khajitang nathaina fajadaba mongda lakpagi culture ma ubaduda aikoina yamna nungaijadaba amasung sports ki sports pu pamjaba lekai ama oibanina sports ki talent adu kamaina han tawgadage amasung aikoi culture si khadang samdokadage haiba aikoi pandamda aikoi tawjakibani maji horakibani sahi kunthra teret chupna sports si lekai gi organize amagi makhada smaini sum chatharagli aikoi gi lekai ase yamna pikpa ai lekai ama atopa gi singa yengna badadi yamna pikpa lekai ama oi khodam moina mai population da missing da yamna picture lekai amani malamdi koi masi khudamai wa koina club asi wai ya felabjing club asi 1984 da register tongno honabda aikoi gi membership asi asuk sugadabni women pa nupi gi saruna 3% pa asuk oigedabni haibo tamda aikoi madu missing ado wat padagi pikli bangang phawda ming hapsalaga asmani yam wana hogjar khibani adubu aikoi wajarabasu aikoi gi apun bagi punsin ning bagi wakalon adudi lengdana leibani na aikoina aikoi gi sports kilam dasu haibitare aikoi tournament kya tongan tongan ba tournament kya da aikoi saruk yaduna madugi khudong sawa aikoi adi mana matum mayama phangpa yaukre aikoi picture busu aikoi atopa lekai sindagi handana leikibonati adugi samba khudam amatang haiba taragadi aikoi koi gi ngasi aikoi dai the election biba singsu hen khambi bai aikoi a license holder dal lebiba amasung national aili ki ko sama oibiki ba koi inau khogel adi national player ma oina bharat ki tohan tohan ba club su sanna biramba adu magna aili ki ko sama oina Minerva Academy gi thawpuri ngai hat ko sama oina thawpuri ngai da Minerva Academy na aili champion oikribiduni madu aikoi lekai gi sidagi hogjar kiba aikoi angang kingni magna sanaba kayam thawai yauna hodaki bige habidu aikoi ansing na sanabada ma yauna nu honabada aikoi angang oiri nai khong sokni hana tanthokun namda yamna nungaitana thamoi sokna matai di leptana leikiba adu ko ne koksalagadi yahonba adudigi monda talent monda yaw kibaduna mayam sum sak khangkhang na tawduna tong anton ba club sing di yawduna national gi thakda ma national gi club mayam di yawduna ko ne hojiti license holder ama oina loinana adi national gi ko samoina su mayam sakhang oima ama oigridini adu danatna akoi atopa koi nau sursan national player oina leiri adigi tongan ba lekai pikraba lekai sidagi national gi da cricketer moina koi lekai idagi nupi misa leiri adigi taekwondo gi da haro koi nau raju gi institute sida lei yauriba koi lekai gi angangsing national gi thakda mana phango yam yaukre haibidi aikoina chauktokjari marodi akoi mi yankai chamadang lejeresu aikoina mating leina aikoi sida talent leba angang mayam lei haibisi aikoina phawjaba maramaduna aikoina angangsing se magi talent kari kari da chanabage haibido aikoina thidokna nabegi amasung aikoi yausangi hana yamna phajaramba yamna peacefully leramba aduguma culture ado one tainana lakhiba matam ama haibitare kodamona yausang
yaksang gi kumai sidaida abe taina bini haina lana laikom taina khalakpa yaksang gi angang singda mama pana ningai toibedigi mama ampa singna nongmai toigal sing leiduna sinarakpa sigumba yamna phajadaba culture ma chanabi ma lakpa sida hena hojiti yaksang sports ade yamna tangai fadaba ama oina sindaba yadaba posak ama oina laklabani maramaduna ni lekai sina lengdana sahi contract tarek chumna aikoina well organized amagi mongda marin mong chumna haibtare aikoi sinjat dana dum laki aduga masida natna lekai sigi sanaba pamjabagi history da haibtare yamna aikoina aina tentakpa machem khap panjaramge madudi pre yaksang sports haibtare masi tawdringidegi waina aikoi ipai pusing degi hauna aikoi lekai si volleyball ne yamna phaba tim mama adum leira masani koi baba hoina wari libir madugi ni aina singje ko dorise koi ming oina palabda koi baba legidre mangna haibiramada mana supply toroga koi gi ngasi oja chandramon haina koi ngasi khangnare haina bokta lekhiba koi gi loktong mangi chandramon mana drop forabadi kanamta ngak bangamdre haibigi saktok chabale mini aduga atopna drop torkom tamda koi ngasi lekhidraba koi mama paljamgi koi ibocha na mane receive ngak okpanga magadi soidre maduma phajana receive tawi haibigi atopa lekai singa sana badigi koi talent adugumba kanba thauba mayam ado history oina lehori loinana adu danatna koi gi lekai gi club na atopa tournament kaya da adigi koi hauji tongan tongan ba club singa friendly me sana watamda aikoi lekai se choptana haitare aikoi na amuk kagani mina amuk ka ba yaw kharasu aikoi medal kya phangkani aikoi na masing wana phangagasu haina missing yamjadraba lekai asina aikoi sumaina yamna wana hautuna sanarkhibani missing yamjadbagi khudam masa amtang banjarabada aikoi na atopa lekai da tournament aikoi gi base matamda tournament tawba yawba matamda aikoi se kari hata missing hena masih puba ngam seba aku 11 tim se masih deh hena tanah matu train thoi deh hena leje daba aduna masih na sana bantam da aku substitute amatang hapsan nenu hona bada yang wajaba ari bikhar dulu sana ba aduga atopa club singedi aku khudam amtang panjage koina haino bokta Imphal West ki tournament ama taugi matam da aku WC langi aso busu yawi aikoi YLC langjing makhala kai gisu yawi malda mayam na maming makak yamna panki khodam moina langjing ahi beduga sana ba gadoi bra hai bejinga langjing ahi be si kana anwai gidi pikhr langjing masa aikoi gi oi belen bomne koi khangje dana mana miyam na maina promote to birami madugi khodam obu pasa sorry oh yes PCC mai koi bigi ga aikoi ga tawa matamda makoi di professionally club to atu balekai di mayama ni aga sanarabani aikoi na aikoi lekai gi mi tarama thoi train thoi khak chalaga sanaba ada han ba wangi to matamda makoi na hai khiribini mapa masa sanabadong thuani sidi kamai to duna hai aikoi di mi aikoi gumba mi pick up putaba na to thokba adu gidi by unlucky last makoi na professional oina tholaba makoi na last minute ta soi bedegi ball makak changi aduna makoi na maina aikoi bu tournament aduda aikoi haidi afaba langjing kaino maming chapa hogi sumaina aikoi da yamna missing yamjadabagi waba maraksida su ngasi jungaire mi yam tindrije koi jumthong yamdabagi ni sumaina sanabagi dongtadi mayam punamna thawai yaudna imung munungi mayam tholaktana mama basingna masa singna thawai yauna punamak hawrkhibani ana aikoi gi matam mama koin sanabase yamna thawai yauna hawrukpagi wari habebu pre club ki matamduda akhoi sanabase akhoi gi matamda bol si laibangam dadana noba oina heaga nobak sanarami mini matamduda t shape adu matamda hojiki angang kina mirona khangdaba yai t shape aina mari lon bi ama lermi mari liambasi laibangam dabadigi nobak sanarami ni nobak tusu mayam heaga poraga sanaraga wari adana kaga pelak pu ngom khokto chathoi mi adu char loiraga muksu pukhi dong iroi mi adagi chajik chasalaga mu pothai mi adu kaimta nagi di sana ba hisina kanali mi du matam da adu madugi t-shape aiba bol ama leiraga madu sana ba horpana maduna adu ngasi di angang sing khoi mangda puna mu ure loina bol angang
amamang bol amam leibegi monga mama bana su thawayangna masam sai bon leina bai monga lei bani aduna aikoi gi pandam aikoina yam ingna tamna yauksangi culture se sports from the onjarakna phajadaba culture amakak nongmai culture adigi phattaba chanabi culture ama lak pa horkhibado modegi na thairakna aikoina masigi sports ki culture sina namatna nabigi aikoi pandam ado ngasi mai pa ena lojare maramdi sahi khar sida atopa laikai angang singna nongmai asang asang ba habidi lupa yang kai chama chani pi na hoidi lupa sangwa sa tru ko pi ba yauna mane madu pai dana lakpa akoina haire na koi nongmai pai ba pa magana labuk lamang ngom na sakro koi sidi sana pam ni changa anu haina moi ikai kai loi halangi koi laikai ma pana ma sana ni ngai tawna nongmai gi ni haina lupa sangwa sa tu tingba ma pta yauram roi maramdi madu gi lupa sangwa sa tu to maduna mai koi gi uniform ama bol ama lebi bi thak to kana borom di sina ba gi ya ba gi oithok pa le smani sillabani maram maduna ai koina yausang sports sigi pandam masi mai pangna panglei amusung masidai ai koina club amena tawgadaba mapungoi ba koi angang sing bu talent han makoida aron ba yaujeri ba magul lama haiba tare madu arts dara culture dara adigi sports dara maigi education dara madu talent ama han tawbidna hona bidna makoi promote tawbiba makoi bu tagat maduda lamjing bi ba haiba tare ai koina professional club ama oibe natabedina ai koina makoi bu awang ba thak ba puthok di ngamdaba yai tawusu makoida afaba chanaroi do nangi di bol chanani nangna cricket chanani adi nangdi jagoi sainabu chanani haibisi club na mayol ma yabi ba haiba mayung yabiduna madugui makoigi sangbam lambi do aikoina takpi ba aikoina makoigi fundamental knowledge do adumadi aikoina khangan bangam bagi chauthok chabaduni aikoida phaujari bise maram sing asina aikoina yausang sports ki pandam adu koina mai pang sangseli matungda hena anoba development mayama lakani koi hauki sahi kya si ato ba dignity sing koi kai khumna jarba mayama su lengbirakuna koi mafam sida talent asuma mayam gi likai gi na sumaina tarungani thajadaba thajadi koina sumaina mafam sida sumaina mayamna yamna unity leina yamna talent leina tobiramgani thajade haiba yamna fajarba pung thogatba wahi mayama tabi khare koina taja khare masigi miyamna gi thagat wai se laikai sinasu mangandana aikoina angang singna maruina angang singna ai khari angang singna makoi gi fundamental knowledge do koina talent han toraga akoi makoi sangba ya lambi sing yuda akoi magatla na ma pina na bagi pandam madu ngasi di mai pak na sangsali masi tungda su yamna ing tamna mai pak na sangsan na bagi damakta akoi sem sajari haiba wafam sing asi thamaga ai wafam si masang tension jai Hello. Koi ngasigi function sigi keynote address pipi khraba matungda koi makha tarakpa thoram moina koi gi ya film sing club amadi development committee ani napuna kosan na duna pangthok seriba koi gi yaksang festival ga mari leina na pangthok seriba koi gi opening ceremony function sigi guest of honor gi pham langda lengsin bi namyakta mingoi na panjarabada guru mayum Boni Sharma actor Manipuri film bo koi gi asigi function asigi guest of honor gi pham langda lengsin bi namyakta noluna ni singjari aduga makatarakpada koi gi lengyan khudul tambi na bi namyakta koi gi official singda ni singjari koi lengyan khudul asigi matung tarakpada ya film sing club ki makai tagi asamba certificate pi bagi thorum madusu makata na adamag luminasi sige makatarakpada koi gi nabi mangani sumna pangthok sariba sukum laba 37 and
and the Wilson Sports Meet 2021 amadi Port CP level Interlekai Veteran Football Tournament 2021 asigi singasi pangthoknaba honabada achauba thaudang lobiduna khoigi sponsor tobirakpa singda Yaifalamjing Club ki maikai dagi achamba khudol piduna ikai khumnaba utpagi thauramadu khoi logjage ahambada SBS Pasoibu khoige samba khudol si lobinaba ningsingjari aduga haiba khudol si khoi ngasigi function asigi chief guest oina sarugya piriba mingoina hangana panjarabada ke Megasundra Singh MPS SP Imphal West na haiba khudol si tambigani khoigi khudol si bulobina binamukta SBS Pasoi buleng senpirak na manay singjari Sigi makatarak pada Loktombam Sitaljit Pulik simpiring naman ising jari Loktombam Sitaljit Khoigi Loktombam Sitaljit ki Ibang manung gimiyo ising Ada muling simpiring naman ising jari Khoigi sponsor singda give presentation piba matamda koi tinbirba khwai khuding na ahoba khubak khubidula khoigi ngasigi Yaifalamjing Club ki namit mga ni sumna pangthok kadawriba sigum laba and Wilson Sports Meet asida achauba thaudang lobiba sponsor sing bai kai khumnaba utpagi thoram asida timbiriba khwai khuding na kuba hongna khubigane sing makatarak pada RT Fortune Developer Private Limited tu koi samlaba khudura silabina bani singjari RT Fortune Developer Private Limited Sigi makatarak pada Lankai Pukai Brickfield gi Biyoy sempiro naman singjari Lankai Pukai Brickfield Lankai Pukai Brickfield gi Pukai Lankai Brickfield gi Biyoy sempiro naman singjari Sige makatarak pada YOLO You Only Live Once ki Biyoy lang sibir naman ni singjali
Yellow Group की मियो इलेक्शन पिनम निसिंगजरे Sige matong tarak pada Loktongbam Premchandra Bo Koi gisam labu kutula si Lovina Binising Jare Loktongbam Premchandra Quiz Makatarak pada Lovely Group po Koi ngasi gisam labu kutula si Lovina Binising Jare Lovely Group Koi sige makatarak pada koi give presentation Tagbina magta Sige function sige guest of owner ki from lang daling sin biniba Arambam Bobby Singh items Mr. World Champion Buldi building na kogi makatarak pa kip sing si piwigani duaga kogi gipa sigula bina magta RR Jewelry sagol bang bulang champion namni sing jari RR Jewelry Sige makatarak pada kogi media partner OVD ba kusem live ki miyo ileng thopero naman ni Singjare media partner kusem live kogi makatarak pada Wangkem Biren lecture biren namni Singjare Wangkem Biren kogi sponsor singgige presentation Tawiramba Arambam Bobby Singbo Takasari kogi makatarak pa gift Vivina Binamukta Sige guest of order gi from lang daling sin biriba
Subam Baniton, President Kanglai Economic Development Organization Kedo National Awardee na khogi makha tarakpa gift sing asi pibigani khogi sponsor ge gift asi bulabi namta wangkem ruhi kanta bu lesin piring namni singjare Sige makatarak pada LNS Construction khogi sponsor ke samna bakhodula silabi na banay singjari LNS Construction sige makatarak pada Biramagol Poultry Farm gimi election pirang naman na taning singjari Biramagol Poultry Farm gimi election pirang naman ni singjari khogi sponsor sing da give pipi ramba Subam Baniton bu thagat sari khogi makatarak pa give pipi na mukta Sige, function sige kaya sa una gi pampalang daling sindiri ba takilambam razo sipkos creative team window institute na khogi makatarak pa give sing asi pipi gani khogi makatarak pa give asi bulabi na milang ta anthem Asak Kumar buling sembilang na banay singjari duka magna men magna sponsor Way na tabirak pa si Maki Laikhidraba, Maki Mapabong, Anthem, at sa ubigi. Pingda mahang nakatpirak pa ni. Mayang kubahaw na kubayo. Mayang kubahaw na kubayo. Khogi makatarak pada ACL gi miyo election pirang naman ni singjari ACL apun basap khatlo khogi gift sing asibu khotol TV riba takhilambam razubu thakatsari khogi makha tarakpa gift sing asibu TV na binamukta ngasigi
guest of honor gi from lang de lengsin biriba mingone panjarabada Gurumem Boni Sharma actor Manipur film da khoi makhatarpa gift sing asibu Vivigane khoi makhatarpa sponsor sing ding da PV riba khoi sung laba gifts sibu lawinaba khoi nganba pharmacy gi mi election period na bani singjare segi makhatarpada wangkem somor zirtu election period na bani singjare magna laikhitra bama ki mapa bung wangkem khomai gi mengda khoi ngasigi sponsor se kalpirak pane wangkem somor zirtu election period na bani singjare Kogi KFP riba Gurumem Boni Sharma actor Manipur film bo thagasari kogi makhatarpa give a CPV na binamukta ngasigi function sigi guest of honor gi papalang election biriba mingoin hagana panjarabada iringbam syam president development committee na kogi makhatarpa give sing CPV gane kogi makhatarpa give a sibulabi na binamukta CTI Creative Taekwondo Institute Sakolban Gimiyo election birang naman singjari Creative Taekwondo Institute CTI Sakolban Gimiyo election birang naman singjari Mayang kubahaw na kumiyo Sige matungda MIS Breakthrough Pasui ki biyo election period na ba singjari MIS Breakthrough Pasui MIS Breakthrough Pasui gimihot election period na ba singjari Laktri hai na nagzaraga khogi makhatarappada Sograk pam pipik sanabo koi ngasigi samlaba sponsor gi khotula se bulabi na bani singjare sograk pam pipik sana Kasih sponsor sing da GPB riba iringbam syam sing bu thagat sabuglo na khoi gi makhatarpa gip sing asing bu PB na binamta ngasigi guest of honor gi phalang de election biriba ngapi gani election biribe mingoy na hangana panjarabada antiam sosila alai bana khoi gi makhatarpa khudot sing ase PB gani khoi gi makhatarpa khudol si lobi na binamta Dr. Alvin Bulak Simbrian Munishing Jari Laktri hai Lobzaraka Makatarak pada MS Kapil Wood and Furniture Langsing asubagi Bihul Lensin Brian Munishing Jari MS Kapil Wood and Furniture
ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯖꯔꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯗꯣꯛꯇꯔ ꯂꯣꯡꯖꯝ ꯕꯁꯟꯇꯕꯨ ꯑꯩꯈꯣꯏꯒꯤ ꯆꯝꯂꯕ ꯈꯨꯗꯣꯜ ꯑꯁꯤ ꯂꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯗꯣꯛꯇꯔ ꯂꯣꯡꯖꯝ ꯕꯁꯟꯇ ꯗꯣꯛꯇꯔ ꯂꯣꯡꯖꯝ ꯕꯁꯟꯇꯁꯨ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯖꯔꯒ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯔꯛꯄꯗ KSS ꯕ꯭ꯔꯤꯛꯐꯤꯜ ꯄꯥꯁꯣꯏꯒꯤ ꯃꯤꯍꯨꯠ ꯂꯦꯡꯁꯤꯟꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ KSS ꯕ꯭ꯔꯤꯛꯐꯤꯜ KSS Brickfield masih sponsor ke the give tubiriba TM Sosilalai mabu thagasari khogi makha tarakpa give ase tubina binamakta ngasigi function asigi President su obiriba aduga loinana ya Flamjing Club ki su hoju jamang adamak President oina thogai pobiriba mingoina hangana panjarabada wangkhem lukhoi maitaina khogi makha tarakpa gift sing si pibigane khogi gift ase bulobi da binamakta koigi Epibom Universal Fiber Limited ki asigi function asigi suamadi koigi nami mangani sumna pangthokadoriba sigumlaba annual auction sport main asigi damakta koi main sponsor oina yamna achorba tengbang pibirakpa dugumlaba Epibom Universal Fiber Limited ki representative oina lakpiriba Ingo Sauba Ayambu koigi ngasigi ya Flamjing Club ki sumlaba samlaba khotol asibulabi na banai singjare damit mangani sumna pangthok kadoriba kuntraga tare suba annual auction sports meet 2021 abadi 4GP level interlekai veteran football tournament 2021 asigi asauba sponsor oibiduna yamna chauraba tengbang pubi kidamta khoi ya Flamjing Club ki maikai dagi amadi development committee gi maikai dagi su thakasaba phongtok chare aduga khoi gi tembiriba khoi tarana ahoba khobak khobi kidamta khoi gi sinjalang jare basigi maikai dagi su nisingjare khoi gi makha tarakpada OZ Enterprises khoi ngasigi function asigi su stage ki thawai yamna chauraba mating pangpiriba khogi OZ Enterprises ki mihut lengsin birakna bani singjare OZ Enterprises Ten House ki mihut lengsin birakna bani singjare sigi makha tarakpada khogi gift presentation tobiriba ngasigi function asigi president oibiriba wangkhem lukhoi bu thakat sabagaloinana khogi makha tarakpa thauram oina khoi ngasigi cultural show oina khogi khulang isai marak thakna khogi khulang isai tawnabagi tanja adu lokjage khogi khulang isai sibu participate tobi kadoriba mioi singna khoi arrangement adu yamna thu matam da tabina bani singjare khoi gi makha tarakpa program oina cultural show da khulang isai khoi lobigane
Hello. Akoi kulang isai ji hek loi baga akoi dais ta lengsin biribi kai khumna jariba khumna ribe singna koi gi spacing piraba matungda koi gi rhythm of Manipur langden akoi gi show program ama khak tawjaraga aroi bada koi football match amana hodok jaraga ngasigi opening ceremony asi loisin jagani adra mayamna singolaba thoram asibu loiba phawba sungchoi choidana yaubinaba mapung phan binaba niksingjari hojik yausang sports asiga mari lena namasung masiki khudong chaba logjaraga lekai asigi koigi angang sing haiba tare saisakpi makoisu makoigi oiba masing na tabinaba masung bigyan tabinaba niksingjari
program maka maka chattajagani aduna hojik akoina maka taba thon masi mayam punna midin tawina mabusu isa yasiba tawina mani singjari hello hello ji hello
Sarang nói chỉ gần lòng những thiên chớ biết lần đầu hoa đỡ khôi nông Hãy subscribe
ngasi korong nong jada kangai bucau mai ke mai thonde manung matam jada na mai ko mai hum kamang sarangkari masini bi ayo mana kita ayo
타이밍이 말고 생각 하이는 뭐가 숨어리도 박항을 받나 거에게 묻지 내가 낭을 받나 거에게 타모 이디 하이게 호구용 라이가 빵 라이가 방송을 우리 간 거죠, 맞죠? 나한테 호구 안녕 단다고 혹시 혹시 하이바는 누가 빵항이 뭐 하이네 아들 남은 안살다 시누나 회랑이 원망다고 탈뻔도 이걸 밀고 치우좀 신나게 달라버리고 눈빛 핫방 상세로 고는 말뻔 xoay xoay hết là huy động Bom
ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯁꯣ ꯈꯨꯂꯪ ꯏꯁꯩ ꯃꯌꯥꯝ ꯃꯥꯡꯗ ꯂꯥꯡꯊꯣꯛꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯔꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏ ꯋꯥꯉꯥꯡ ꯂꯧ ꯑꯣꯏꯅ ꯀꯧꯁꯤꯟ ꯆꯔꯒ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯇꯦꯟꯇꯛꯄ ꯋꯥꯔꯣꯜ ꯊꯝꯕꯤꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯉꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯅ ꯁꯣꯕꯝ ꯃꯅꯤꯇꯣꯟ ꯄ꯭ꯔꯁꯤꯗꯦꯟ ꯀꯪꯂꯩ ꯏꯀꯣꯅꯣꯃꯤꯛ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯕꯨ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯦꯟꯇꯛꯄ ꯋꯥꯔꯣꯜ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯟꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯣꯡꯃꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯒꯦꯁ ꯑꯣꯏꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯔꯨꯝꯖꯔꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ SP ꯁꯥꯔ ꯃꯦꯘꯆꯟꯗ꯭ꯔ ꯑꯃꯗꯤ ꯗꯥꯏꯁꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯒꯦꯁ ꯑꯣꯅꯔꯁꯤꯡ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯗ꯭ꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯃꯥꯡꯗ ꯂꯩꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯏꯃꯥ ꯏꯕꯦꯟ ꯏꯆꯜ ꯏꯆꯜ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯅꯨꯡꯁꯥꯒ ꯁꯥꯔꯛꯄꯒ ꯃꯇꯝꯒ ꯊꯦꯡꯕꯒ ꯑꯩꯈꯣꯏꯅ ꯉꯥꯡꯖꯕꯒꯤ ꯃꯇꯝꯁꯨ ꯌꯥꯝꯅ ꯃꯇꯝꯁꯤ ꯁꯥꯡꯅ ꯉꯥꯡꯒꯗꯤ ꯉꯥꯡꯒꯗꯕ ꯑꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯇꯦꯟꯇꯛꯅ ꯑꯩ ꯊꯝꯖꯒꯦ ꯌꯥꯎꯁꯪ ꯀꯨꯝꯍꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯤꯡꯁꯤꯒꯦ ꯍꯥꯏꯕꯗ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯀ꯭ꯂꯕꯀꯤ ꯑꯍꯜ ꯂꯃꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯌꯥꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯁꯥꯟꯅꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯑꯦ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯡꯖꯤꯡ ꯑꯆꯧꯕ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯥꯏꯐ ꯂꯝꯖꯤꯡ ꯀ꯭ꯂꯕ ꯑꯃꯗꯤ ꯗꯤꯕꯦꯂꯞꯃꯦꯟ ꯀꯃꯤꯇꯤꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯏꯕ 63ꯒ ꯁꯨꯕ ꯑꯦꯅꯨꯋꯦꯜ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ 2021 ꯑꯃꯗꯤ ꯃꯔꯤꯔꯛ ꯁꯨꯕ GP ꯂꯦꯚꯦꯜ ꯏꯟꯇꯔ ꯂꯩꯀꯥꯏ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠ ꯃꯁꯤꯗ ꯉꯁꯤ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯕꯤꯔꯤꯕ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ
club ki sini nau sing ahlaman sing punamak pucho ina thagasaba phongtokjari yam nuaijaba muna aigi marup lukhoina tasengna idi sumba function ka ji yamna yaujaba satsaba mihoi di nasade sam chamna khogi work culture workforce ai khogi pothok na ba sum hona jaba bisak amani aina hona jabada mai pak pa thaba ani khang lei karma mai pak pa ai khoina larik tambada sizinaba grammar lon da sizinaba tense tense matam si kamai khaido ke da hum thona khaidoi present past future hujik ngarang hayeng haidiba formula hum je aina time compounding matam gi sendoi chaboi lokthwe wonthok chabai tare kodam ani kak tai panjage maram di yam number si wari sangi sang base aina hora jabudu gi mahi duni ai khoi gi ngasi gi naharol sing maruina naharol sing ngasi ai khoi youth ki perosi strong and wins akan ba nonglai nung sit safu ga iroi na sat pa dum ba pero amani maram di india da sahi taraga nifan din ku thram ngal si youth ki pero ha sing ki matam haitar masigi matam di da ai khoi gi life ai khoi gi punchi amade ai khoi gi society ai khoi gi iramdam si kannab gi asauba role lahu ba matam hoiba asum matam si hek na thoki matam da ai khoi khunai ai isama ai khoi gi jati si lekha tabu gi doriba masi kanji haragadi hairiba perot matam si da ai khoi na yam strongly thabak to matam hoi yam da hona ba sang ba matam hoi aduna hairiba strong and win gi matam si da ai khoi na honau gu da thabak sing gi makhoi na mai palak ba ngasi mang da phambi riba ngasi gi function la di yam na yaksang gi sport mak were ga su yam na lemjeni ngai wei ba amadi yam na maram chaba koi ne kai kum nazar ba mioi sing ngak ta dice da yaw bai tar mai pa ba se sana ba dairo ki prithibi malem siki khwai gi chaw sang ba mioi kya kya lai be manung dai da idam dam pikhraba manipur siki masak na re ba ko gi bobi aram bam na world keno state da Nepal ka champion lo ngam bai tar de film gi matang da palaga su manipur gi ana ton thing ngaliba amadi wa ki saktam ma ki wangang da mi kudimakchi loina mak pien ba hai tare ngamla ba dum wa koi buni yawiri amadi manipur gi ngak cheliba maruini Imphal city ji Imphal gi center wariba city su ngak chen bai si yamna luba amadi yamna kok dai ba sang bai tare asum bo city si ngak chen biriba koi sar magazine da yawiri asum masak na re ba mioi kya sina ngasi gi langjing gi lamsi laga yaksang gi sport ma hau to yawi bai bisi yamla aidi peli amadi thaga sari ma khu gi dam tam yam da gi ahu ba kubang tani jage enak yam da kurum gari asum ma sai gi time ji matam ji kamai na khoi sin da gi hype ka da ni sai time compounding je masi thaba tu onthe ahan bada ai kwarman kaitheng kanglei economic development organization lai basi kedo hai basi kwarman ima kaitheng da huji ai koi thaba su nomduna maruina cha yonduna posai thangduna adigi tongan ba khoi gi gari macha da trolley da posai ice cream yon ba posai yon ba gi thabak tokjaba adum organization lamani masi sorangna khoi members sam dinisani bu mayadum laire hairi ba music asena ai khoi iram da manipur state da lairiba ai khoi gi suning ba naharol singji mayam ji aina khokalaga wakalon sagalaga 24 hour pung kumri se paisa tan ba yaba pung kumri ji mato karam na paisa tan jab ge na maya no masi anga koi gni tum na paisa tan ba madu khudam pijage
24 hours se paisa tale kudam hai bu kedo gi member amana ayuk se kaya pung mari natraga pung ani ahum makai dai ima kai then da posi thangba posi purani sorok sin naga panda khangde temporary market ta samu mukong da gari da pot por ko mayam sing asi ai ko ni ima kai then tan pusalani bara dapak pakhangde nga luba khangde masi pusalaga lupa bol ma pusam da lupa tara loba kul lo wajna ayuki pung nipan ta jingai da lupa dum sami songa pol yakai ka tang pusale khalasi atra por kuthra ka da pusale khalasi tara lo da dum lupa sohum sami dum tale si loire magi achin maya si tok tana bra pai tok tana sa kano tok tana mai mi se tok tok ngak pathara ga khoi gi kai thian da lik khuji yon gera sa yon gera magi thawgai du pang thoga ma lupa sami songa am talani next nimitare nimitar kan da ima nimitaram da ima mayam di kai then phami ma bin mayam jingji gi pose singji mayum da loin da han gi dorini mayum da halam dai da ai ko gi member sing da hai ba po sing du tasal laga mafam amada punna thamani thamaga khoi ni phi na khangde phalo na khangde kharaga thamjal laga madu da khoi tumduine da pofam ba mi mai bin singna lupa tara piram ba kun piram badu pofam yankai gak tang khoi pa ji yankai tara pa sanga dum phang tum na basam tal samai to na ai khoi gi khwaramon manipur gi capital ori bai ma kai thel sei da mapa lamgi mi singa masida da ang phang na sen ji talam me ai 24 hours sen talimi ko tum na sen talimi ana masi koina mahut chinbangam jare hojiti ai koina form laji putho kan ni mai ben jingda koina hajar matung da koina tokjaragi haiba matam da moi ham ti yaram de koi thajaram de kamai thajaram da gi de koi meitai sti thabak tok da lasting oi den noina tawju hayeng khal chen gini haina yaram da bodo koina organization lama shemaga organization gi run niom patha ma shemaga ai koina thabak paikhat pa matam da hai bai mai ben chunga si de loini ya da nga si de kwai ma ki then da koina kedo gi volunteer sing da sen talaga yamna nungai na keno ma moi gi punsi mahing de nungai ni hingbang ami masini koi gi time compounding matam gi sendoi sar pa satan ki ba ma ani shu budana ai hakse ai hingde adabani na miyang gi thabak su to chen chung honar ga su ai ju lanai gi ba jung gi thaba hingang su ba kho pa hona jai ai asi national award phang gi si banana dani lafoi ta habdani 2015 da Maharashtra gi Jalgaon da ene agriculture na pi ba kanone adai 2009 da aina banana lafoi ji G9 Grand 9 haiba lafoi papa bi sangwa khak thabni sangwa ji ai lam leitaba ado hairiba lam leitaba ji da ina magi khoi lafu amagi amag dina ma la pa jmena phutni pan pi phutni pan ji phunipan jaina khoi lam ka pi pin khram channa ba na fut taruk ki square du daida lafu ji thabani thaba ji jaina saige hangi ba mafam du ko sai lafu ji growth si sahi ama ma sangi adang tha hum da lok pa ba khoi gi kubi gum baje thajan bai dare adang mo thajan wi da mo gi expert sing lai Delhi de gi horticulture ma kha to gi ni Delhi de gi mo gi la ka dang lafu tha ba je kai gi kubi thajali dare ai smai to na lam lei tabi ko bi tha bani khop ne hai ai sidi photo wat ka ni na moin hai dai ne sar ma si ko hona jage kan na har kan dai na thari bol la fus ki mak ta mai growth to sai ki ku bi thari dun sa thok khra ga le bak le ha wat ka dab doi na matam du ko saru si phajana saru apat pasing je la fu ma khong yo maga ari ising pi bai tare sing pi ba de la fu je a ma phang na growth wang ba lafu lafa mana food nipan gi wang ai swai hen wang bai tare paja lafu ji york bai tare adu moina ngak bai tare adu moi expression ji la kan sabe tor kan lafu am paja bos di u de gi moina photo no lor kan da moina Delhi da moi gi mela da lafu lu ji airplane pu gi mai tong na gi thabuk tu da
mai pakpududayda moina harauduna award si pirakhibani aduna ngasi aina khoi gi langjing achau makhale kai gi sinau sing naharul sing da maruina naharul sing da piningwa tananing badi ai khoi thabak subuda talloisi silau thiroisi ai khoi khunai kansi hargadi sanabada changi badna sanabai mai pakna fajana honabiba subu nomada changi ba sinau sing subuda fajana changbiba art changi ba kamu sing art ki fajana sanabna changbiba समाइदना माइ माना सानजब सिंफमदुदा फजन होनरगदी आइखोइ खुनाइसे मिपान तांगदबा वात पादबा लंदम ओइगनी हाइबसिनि आइनि चंगचल खुंजंचे अदना कोइ लांजिंग चबुगी इसिनाव नारोन सिंह मणिपुरगी इसिनाव सिंहना आइखोइ खैना तरि थबकता माइ पाकन होनसी अमदि अवोन बेदम दममु पुरक्षी हाइबा वाफुन थंजर रगा मयाम पुनमपु खुरमजरी कोई गेसो honor gi wangang loi na khoi gi kedo gi president sagamani to na wafam kamarum thambi khra matung da khoi gi makha tarapada takhelambam raju sipkos creative window institute na khoi gi makha tarap pagi khoi gi geso honor gi warol thambi gani aduga khoi gi sinjalang jema singi makai degi Haizanic mamana koi matam masi karakazik thengzala pamaram na koi ki wangang loi sing na khara khara masangoi wafam sing da khara tetak na thambi na ba koi ki sinjalang jerba sing gi maikai dagi dawlu na ni sing jare koi ki matang ki wangang loi takhelabam raju sipkos creative window institute pu koi ki matang gi wangang loi na koksin jari an bambakta iram da masibu konbiriba paibungo amadi imai bema anibu thamoi nungda thagon nazarga ngasi ge sigomlaba kogi lekai sigi lamyan ba kogi yaipalamjing club na sei khudingi sathajarak pa aduga handak sahi gi kunthra ga tarerak suba annual sports meet 2001 gi hawdok pagi thoramasida achinba matam kya bu kakthupuduna lengbirakliba masigi thoramasigi chief guest ki famam langda lengsin biriba kugi sar mingwaina panjarabda sar mega chandrabu kai khumna bochari loinana club asigi president gi famam langda lengsin biriba Yaipalamjing club ki president oibiriba ai yamba mingwaina panjabda wangkhem lukhoi busu kai khomda busa bagalona ngasigi guest honor gi phambam langda lengsen biriba kwai punamakpu koknona kai khomda busa baga loinana lekai asigi alaman imai ben mapang club asigi asoba thaudang kya pubiriba kogi member volunteer sing kwai punamakpu ngasigi thoromasida Ayapu chief guest ki guest of honor ki famam langda phaman binaba amadi ngasi ki thormasibu saruk yahan binaba damakta khudong saba pibi bagi damakta hanna na thagat saba phongdok saba galona mamang sahi da su akoi club ase adugi matik phajana yoksangi sports mapung phana pangthoki hada ki sahi su soidana maki mapung phaba Yoksangi sports kogi handak saigi su soidana pangthokani habagi setpa thajaba du thamjaba loinana ai gidi thodongna wa kasu thodongna ai ngangjani ali jide maroina ai thamoi da phaujaba wafam khar khatang aina mayang mangda lathok kogi khwaidagi lekai asigi khwaidagi maroiba club asigi maroiba thau pubiriba ngasigi naharo singsigi hona jaba kathokpasi uzaraga iramda mirei kai sigi ahalamal singna lekai sigi sapot thorang amadi kalapasigi ngasigi tungi haurakliba mirol singi dabakta
ꯐꯖꯔꯕ ꯑꯗꯨꯒꯨꯝꯂꯕ ꯐꯤꯗꯥ ꯑꯃ ꯊꯝꯕꯤꯅꯕꯒꯤ ꯃꯃꯤ ꯑꯗꯨꯅꯤꯅ ꯉꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯉꯁꯤꯒꯤ ꯁꯤꯒꯨꯝꯂꯕ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯀꯤ ꯁꯤꯜꯂꯤꯕ ꯍꯣꯠꯅꯕꯤꯔꯤꯕꯁꯤꯡꯁꯤ ꯎꯔꯖꯔꯒ ꯑꯩꯍꯥꯛꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯊꯛꯁꯤ ꯈꯥꯁꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯁꯤ ꯂꯩꯔꯒꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯎꯖꯔꯒ ꯂꯩꯀꯥꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯅ ꯂꯣꯏꯅꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯅꯍꯥꯁꯤꯡ ꯂꯣꯏꯅꯕ ꯑꯗꯨꯒꯨꯝꯕ ꯂꯩꯀꯥꯏ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯗꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯃ ꯑꯩꯉꯣꯟꯗ ꯐꯥꯎꯖꯩ ꯑꯁꯤꯒꯨꯝꯅ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯨꯡꯗ ꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯔꯝꯗꯝ ꯂꯩꯀꯥꯏ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯂꯩꯀꯥꯏ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯊꯝꯖꯔꯒ ꯑꯩꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ Thakilamam Raju Chief Coach Creative Tigwundu Institute pu thakachari khoi makha tarakpada guest of honor gi wangang loina Iringbam Siam President Development Committee Langjing so makhala kai bu khoi gi matang gi wangang loina kokchinjari ngasi Mars ki tang kun gani pan nomai jin mi la sida khoi gi yai phalam jing club langjing so ma khala kai gi kun thra ga tari rak suba annual sport mi hawdu ki thorom asida ai bu saru gam gi dong ta anana club tha ga tari amadi hawdu ki thorom sidai da chief guest oina Pam lang daling chen biriba ming wena panjara bada sar Megha Chandra Singhabu su thagat jari mathang da President Yai Palamjing Club W Lukoi Singhabu su thagat jari amadi guest of honor pam lang da pam biriba mi jingbu chu aina hanna thagat jari amadi lekai asigi tin biriba pai pal chilinau Charlie say my pen film puju hanna thagachari maka jidi kainoni akhoi matam si yamna thengjal abanina wangang buju akhoju yam kana kaino to buju haijabel latdi aduna wangang loi yamna leiri banina aina haining bai babu club asna sei kuntha tare hantak kuntha tare suba sport yaksang sport tawbaji ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯩꯅ ꯍꯔꯥꯎ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯑꯉꯥꯡꯁꯤꯡꯕꯨ ꯁꯦꯝꯒꯠ ꯁꯥꯕꯒꯤꯗ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯀ꯭ꯂꯕꯄꯨꯁꯨ ꯑꯩꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ Thakachari Iringbam Siam President Development Committee Langjing so makhalekai khoi gi mathangi guest of honor gi wangang loina mingor panjara bada loktong bam Anita Secretary All Manipur Nupi Maru Pasoi Kendra bu wai manga tradang yamna tentak na thambina ba koksinjari ahanba maktada masigi yamna chinglimlaba langjing achoba makha lekai gi lampakta pangthokchariba yaksang sports gi hogdobagi thorom masida dai jalingchin biriba mingoina panjarabada masigi function asigi chief guest gi phamam langda lingchin biriba ki Megha Chandra Singha MPS hojina SP Impal West aduga Wangem Khoi President Yai Palamjing Club as President aduga mathangda Arambam Bobby guest of honor aduga Gurungam Boni guest of honor aduga mathangda Takilamang Raju Choibam Maniton Iringbam Siam and them Suchla guest of honor loinana lengtin biriba lekai nungsi jaraba aigi chung imanabi sing ise imai ben adibung papon mapu ikai khunu utcha bagloinana aina ikok nonjari masi asi
ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠꯅꯤ ꯑꯩꯅ ꯑꯁꯥ ꯇꯧꯖꯩꯀꯣ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯇꯧꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯦꯖꯅ ꯌꯥꯎꯖꯒꯦꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯕꯨꯡ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯃꯇꯣꯝꯇ ꯈ꯭ꯋꯥꯏ ꯏꯜꯗꯦꯁ ꯕ꯭ꯔꯗꯔ ꯑꯣꯏꯕ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯝꯅ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯈꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯁꯨꯛ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯑꯩꯕꯨ ꯗꯥꯏꯁꯗ ꯐꯝꯅꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛ ꯄꯤꯕꯤꯔꯒ ꯑꯩꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯃꯥꯡꯍꯟꯗꯧꯔꯤꯅꯣ ꯍꯥꯏꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯕꯨꯡꯗꯨꯒꯤ ꯑꯩꯗꯤ ꯄꯥꯁ ꯏꯁ ꯄꯥꯁ ꯍꯥꯏꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯥ ꯍꯜꯂꯛꯎ ꯌꯥꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯔꯒ ꯉꯁꯤ ꯐꯪꯁꯟ ꯑꯁꯤ ꯌꯥꯎꯒꯦ ꯍꯥꯏꯅ ꯆꯦꯠꯅ ꯈꯟꯖꯔꯒ ꯂꯥꯛꯆꯈꯤ ꯑꯗꯨꯒ ꯑꯩꯕꯨ ꯗꯥꯏꯁꯗ ꯐꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯕꯨ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩ ꯇꯦꯟꯇꯛꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯖꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯦꯗꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯁꯣꯏꯕꯝ ꯃꯅꯤꯇꯣꯟꯅꯁꯨ ꯍꯥꯏꯕꯤꯈꯤꯕꯗꯨ ꯃꯇꯝꯁꯤ ꯌꯥꯝ ꯂꯤꯛꯅ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯂꯥꯏꯐ ꯏꯖ ꯂꯥꯏꯛ ꯑ ꯔꯤꯚꯔ ꯄꯥꯁ ꯏꯁ ꯄꯥꯁꯇꯤ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯔꯤꯚꯔ ꯁ꯭ꯇ꯭ꯔꯤꯝꯗꯤ ꯁꯨꯝ ꯆꯦꯟꯊꯩꯗꯅꯀꯣ ꯑꯩꯈꯣꯏꯅ ꯐ꯭ꯌꯨꯆꯔꯗ ꯐꯣꯀꯁ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯅ ꯐꯪꯁꯟ ꯑꯁꯤ ꯌꯥꯎꯕ ꯉꯝꯖꯈꯤꯕꯅꯤ ꯑꯩꯒꯤ ꯗꯗꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯩ ꯀꯞꯇꯅ ꯑꯩ ꯃꯇꯝ ꯃꯥꯡꯗꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯐ꯭ꯌꯨꯆꯔꯗ ꯐꯣꯀꯁ ꯇꯧꯔꯒ ꯑꯩ ꯐꯪꯁꯟ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯆꯈꯤꯕꯅꯤ ꯂꯣꯏꯅꯅ ꯁ꯭ꯄꯣꯔꯠꯁꯄꯨ ꯁꯤꯟꯖꯔꯤꯕ ꯑꯉꯥꯡꯁꯤꯡ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯅ ꯏꯟꯀꯔꯦꯖ ꯇꯧꯕ ꯑꯣꯏꯅ ꯑꯩ ꯂꯥꯛꯆꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯉꯁꯤꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯞ ꯄꯥꯠꯁꯣꯏ ꯑꯦꯔꯤꯌꯥ ꯍꯥꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯦꯟꯗ꯭ꯔ ꯍꯥꯏ ꯆꯞ ꯃꯥꯟꯅꯩꯀꯣ ꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯨꯖꯔꯤ ꯁꯤ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯄꯥꯠꯁꯣꯏ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯞ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯁꯟꯗꯣꯛꯆꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛꯇꯪ ꯐꯪꯖꯕꯒꯤꯗꯃꯛꯇꯁꯨ ꯑꯩ ꯍꯔꯥꯎꯖꯩ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯞ ꯍꯥꯏꯕꯁꯦ ꯀꯩꯅꯣꯅꯦ ꯋꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯈꯛꯅꯤꯀꯣ ꯉꯁꯥꯏꯒꯤ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔ ꯅꯨꯄꯤ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔ 1904ꯗ ꯂꯣꯏꯈ꯭ꯔꯦ ꯁꯦꯀꯦꯟ ꯅꯨꯄꯤ ꯂꯥꯟꯁꯤ 1939ꯗ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯊꯧꯅꯥ ꯐꯕ ꯃꯌꯥꯝ ꯑꯁꯤꯅ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯕ꯭ꯔꯤꯇꯤꯁꯅ ꯆꯦꯡ ꯇꯥꯡꯕ ꯃꯇꯝꯗ ꯆꯦꯡꯁꯦ ꯂꯣꯏꯅ ꯐꯥꯖꯤꯜꯂꯒ ꯃꯄꯥꯟꯗ ꯃꯤꯜꯗ ꯇꯛꯑꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯄꯥꯟꯗ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯁꯤꯅ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯦ ꯆꯦꯡ ꯄꯤꯌꯣꯅ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯑꯟꯗꯂꯣꯟ ꯍꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯗꯨꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯁꯥꯈꯤꯕ ꯃꯍꯤꯂꯥ ꯁꯝꯃꯦꯂꯣꯅꯤꯟꯗꯣ ꯑꯗꯨꯒꯤ ꯀꯟꯇꯤꯅ꯭ꯌꯨ ꯂꯩꯍꯧꯕ ꯑꯗꯨꯒꯤ ꯃꯁꯥꯁꯤꯡꯗꯣ ꯃꯥꯒꯤ ꯃꯆꯥ ꯃꯅꯥꯎ ꯃꯌꯥꯝꯗꯨꯒꯤ ꯑꯗꯨꯒꯨꯝꯕ ꯂꯨꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯣ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯞꯅꯤꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥꯔꯀꯤꯡ ꯋꯨꯃꯦꯟ ꯄ꯭ꯔꯁꯤꯗꯦꯟ ꯂꯩ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯒꯤ ꯑꯩ ꯀꯥꯎꯟꯁꯤꯂꯔ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜ ꯃꯦꯝꯕꯔ ꯑꯃꯁꯨ ꯑꯣꯏꯖꯩ ꯑꯗꯨꯒ ꯄꯥꯠꯁꯣꯏ ꯑꯦꯔꯤꯌꯥꯒꯤꯅ ꯑꯩꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯨꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯞꯁꯦ ꯑꯣꯜ ꯏꯟꯗꯤꯌꯥ ꯁꯣꯔꯤ ꯅꯦꯁꯅꯦꯜ ꯐꯦꯗꯦꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯟ ꯋꯨꯃꯦꯟ NFIWꯗꯁꯨ ꯑꯩꯈꯣꯏ ꯑꯦꯐꯤꯂꯦꯠ ꯇꯧꯖꯩ ꯑꯩꯈꯣꯏꯅꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯍꯤꯂꯥ ꯁꯦꯃꯤꯅꯥꯔꯁꯦ ꯍꯥꯟꯅ ꯂꯤꯡꯈꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯐꯦꯗꯦꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯟ ꯋꯨꯃꯦꯟꯁꯤ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯑꯦꯐꯤꯂꯦꯠ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯏꯕ꯭ꯔꯤ 3 years ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟ ꯆꯠꯂꯤꯀꯣ ꯑꯗꯨꯅ 2014ꯗ ꯗꯦꯜꯂꯤꯗ ꯇꯧꯏ ꯑꯩ ꯏꯁꯥ ꯌꯥꯎꯖꯔꯨꯏ 2016-17ꯗ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯇꯧꯏ ꯑꯗꯨꯗ ꯌꯥꯎꯖꯈꯤꯗ꯭रे ꯂꯥꯁ ꯌꯔꯗ 2019ꯗ ꯔꯥꯖꯁꯊꯥꯟꯗ ꯇꯧꯏ ꯑꯗꯨꯒꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯑꯩ ꯋꯥꯔꯤ ꯂꯤꯖꯒꯦꯀꯣ ꯑꯗꯨꯒꯤ ꯂꯤꯖꯕꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯖꯕꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯅꯁꯨ ꯈꯟꯈꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯋꯥꯟ ꯗꯦ ꯑꯩ ꯄꯥꯎ ꯇꯝꯒꯦ ꯍꯥꯏꯗꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ 5 days ꯑꯩꯈꯣꯏꯒꯤ ꯐꯪꯁꯟ ꯇꯧꯔꯦ ꯇꯨ ꯑꯦꯟ ꯐ꯭ꯔꯣꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯦ ꯑꯗꯨꯒ ꯔꯥꯖꯁꯊꯥꯟꯒꯤ ꯖꯣꯏꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒꯦꯁ ꯍꯥꯎꯁꯇ ꯑꯩꯈꯣꯏ ꯂꯩ ꯌꯥꯝ ꯐꯖꯅ ꯇꯧꯕꯤ ꯑꯩꯈꯣꯏꯁꯦ ꯆꯥꯕ ꯊꯛꯄ ꯂꯩꯕ ꯂꯣꯏ ꯐ꯭ꯔꯤ ꯑꯣꯏ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯅꯨꯄꯤ ꯃꯌꯥꯝꯁꯤ 2000 ꯅꯨꯄꯤ ꯇꯤꯜꯂꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯅꯨꯡꯁꯤꯗ 12 ꯗꯤꯁꯦꯝꯕꯔꯒꯤ ꯅꯨꯄꯤ ꯂꯥꯟꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯃꯈꯛꯇꯪ ꯑꯣꯕꯖꯥꯔꯕꯦꯁꯟ ꯑꯃꯇꯪ ꯌꯥꯎꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯜꯂꯤꯕ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ ꯌꯥꯕꯤꯔꯦ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤ ꯑꯦꯅꯤ ꯔꯖꯥ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ MP ꯑꯣꯏꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯟꯐ꯭ꯌꯨꯖ ꯆꯠꯂꯦ ꯗꯤ ꯔꯖꯥꯒꯤ ꯋꯥꯏꯐꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯅ ꯍꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯥꯝꯅ ꯀꯨꯡꯉꯦ ꯅꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯥꯕꯗꯪ ꯄꯥꯊꯣꯛꯑꯣ ꯅꯣꯏꯒꯤ 1 प्लेꯁꯤꯗꯤ ꯌꯥꯎꯔꯨꯅꯨ ꯍꯥꯏꯔꯦꯕꯀꯣ ꯑꯗ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯜꯂꯦ ꯑꯩꯅ ꯌꯥꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯦ ꯃꯦꯗꯥꯝꯗꯨꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯝꯔꯦꯗꯇꯨꯗ ꯑꯣꯡꯂꯤ 1 minute ꯈꯛꯇꯪ ꯄꯤꯕꯤꯌꯨꯅ ꯍꯥꯏꯕꯗꯒꯤ ꯐꯔꯦ ꯅꯣꯏ 5 minutesꯇꯤ ꯄꯤꯔꯒꯦ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯇꯦꯂꯦꯟ ꯍꯥꯏꯗꯨ ꯑꯩꯅ ꯁꯣ ꯇꯧꯅꯤꯡꯕꯩ ꯋꯥꯅꯤꯀꯣ ꯅꯨꯄꯤꯁꯤꯡꯁꯤꯗ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯃꯁꯥꯗ ꯌꯥꯎꯖꯕ ꯁ꯭ꯄꯣꯔꯠꯁꯀꯤ ꯀꯜꯆꯔꯒꯤ ꯑꯗꯒꯤ ꯇꯦꯂꯦꯟꯁꯤ ꯑꯗꯨꯝ ꯂꯩꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯁꯤ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯦ ꯍꯥꯏꯗꯤ ꯁꯦꯠꯂꯤꯕ ꯐꯅꯦꯛꯁꯤ ꯐꯤ ꯆꯤꯡꯈꯠꯂꯦ ꯔꯥꯅꯤ ꯐꯤꯒꯗꯨ ꯀꯣꯏ ꯌꯦꯠꯅꯔꯦ ꯅꯨꯄꯥ ꯈꯣꯡꯒ꯭ꯔꯥꯎꯒꯁꯨ ꯈꯔ ꯄꯨꯔꯦ ꯅꯨꯄꯥ ꯁꯥꯗꯅ ꯇꯨꯄꯤ ꯎꯞꯇꯅ ꯆꯩꯒꯁꯦ ꯄꯨꯊꯣꯛꯅꯔꯦ ꯑꯗꯨꯒ ꯄ꯭ꯂꯦꯁꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔꯗ ꯂꯝꯗ ꯌꯥꯝ ꯐꯥꯎꯔꯤꯕ ꯆꯅꯥꯜ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤ ꯆꯅꯥꯁꯤ ꯌꯥꯎꯋꯦ ꯃꯥꯅ ꯗ꯭ꯔꯃꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯗ ꯌꯥꯎꯖꯔꯒ ꯂꯥꯛꯑꯕ ꯏꯟꯕꯣꯔꯟ ꯀ꯭ꯋꯥꯂꯤꯇꯤꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯥꯅ ꯗ꯭ꯔꯃꯥꯁꯤꯗ ꯉꯁꯥꯏꯒꯤ
nupi slan je hok dok la phida ai sabi tonggo thokla on law akhoi myam sina ga mairam ga pair ga stage da drang to bisida asuke mate man bisida language khang draga su body language na ka doi audience lep khat lago loina lep khat laga yenge ade akhoi ji sipai ga akhoi ji mungna na ga tawre bako amai tor kan akhoi ji tu ba yaw khot yaw tor ga yam ta thi na mi attractive pi ngam gre ba akhoi gi manipur de chat pa akhoi team jina ko amai taw dana moi je khuba ka khure adi aina matan du da ai mungna ba hui sipai cha ba sina ingonda he angang nak turo ne sum tudir kai ginu ha ai nang ma apate ha ba ai di thamoi sta min ngam haning da ba se akoi nupi sin da yaw ba se amai to kan ai ji tu san re adi no akoi to min ga no e ko amai to kan drama si loire adi loire kan da khoi yum da hal lage khoi gi rasan gi guest house da hal lage na khoi bus ka khala kan da ngasai gi general secretary china I'm very sorry ha re ko asnoi da aina lan khre ai noi gi noi na ai hai bado matam zu minute manga zu sudre phajana zu tawgre nei performance se hai ga khoi jai kop thare akhoi da garland ga thupi dana akhoi je jagoi rajasthan gi moi gi cultural troupe to pura dance ka tongminare yam nungai na halakhi bako adugi pause yam tamning ba ngasi tamba phangbi damakta organizing committee han once again I thanks organizing committee aduga adagi amina aina haining base aduma loikre aduga sports se kamaina akhoi na sports tawsi karigino hai kanda discipline ji maintain to busi kadai dagi hogi sports gi hore masa ibungo na sabi gre ko ibungo mani kanu na khoi gi chief coach kenu se takhela barajuna sabi gre discipline ji maintain to sports je aduga plus haksang healthy person jo oi society ama samaj ama chakhat ki manglom de changchen gi haraga di haksang phaw yam maru oi ko discipline ji sports ge hogre aduna aina lakai angang myam na sports obuda magi talent su yeng duni sports da discipline maintain do tam bane koi education je backbone of the society hare education da sports yaure discipline maintain tawre aduna akoina afaba samaj am oinan honabada akoi sports fazana tawsi discipline maintain tawsi afaba healthy person oisi aduga yamna nungai isa sing nushi bisa sing tinang asi sports ka sindana matam amada aina thingboda 2003-4 adai da oiram gadram khali koi puhia so se tawba kanda koi lekai sports lepaji na lepe matam da ai gisa nupa yai maji class 3-4 tami ko ada angang masa mayam si toy ganjina koi gi sports yamna tawba kanda ai jam nungai ta mit chok kadra khot kadra habi tension jin anga phajan ba yada badagi khoina phare noi chapu ma poro sports tawra jina sayem khoi yunga chapu ngak torga amai tok jabagi nungai bado matan da khoina nungai jagi bado ai gi manabi khoi gi purnima ibane sum tok jabi mo imane myam sok sule mata da khani bakanda sa khoi angang masa singtina wa chaura kan smai nga tor kan ga khan jabagi ngasi di yung sagi state ki masak na ra ba mioi mayam amana dai jaga phambi radana kayam da nungai re ngasi di yung ko khoina ga ai chama khase dai jaga phamja dana yam nungai bagi moment ji oye ba adigi amuke na nungai basi ai ne engla pakanda ai ji tada du nusiman bagi ai tada du nusiman bagi ai pije sum tare ado tapakanda asagi art china mi je kaphan bujungami no han bujungami hai ai ibungo boni se lakpran hai pe yeng es boni se yaw dramal hai ibungo boni na se ai nising branda bayai ai nominal san ga ibungo gi manak ta laksere mi ko Nelson do ibungo bonis na like pa hai na hara di ai like pani na khoi Nelson ibani je makhu sat khiba ma di kawrum basu ai Nelson ma mare amai tong na boni hek la pa da ai nok fet to he ko sai ai gi emotional nungai ta ai brother ningsing baje sai boni u dai nok fet to is da ai na the art and cultures na miwi bigi kano se emotional je kaphan bajungami no han bajungami ba auna si plus ai na haining badi khoi mayam se afaba sinjak chabiyu afaba sinjak haina mamal yambadu nataba khoi ingkhol da phangba fresh hoiba pot chabiyu hakchang phana lebiyu sports phajana tobiyu mana chapa stream da sports oiro art and culture da oiro education mana tobinaraga afaba samaj amma lo iminasi afaba lekai iminasi sakhat punsi iminasi yai phaba mangol uibo iminasi haraga thank you all khoi guest of order gi wangang Piviramba Loktombam Anita Secretary All Manipur Nupi Maru Paswai Kendra Butagat Sari khoi makha tarakpada khoi wangang loina sigi pangsala sigi guest of honor hoina saruk yabiri ba mingona panjarapada Arambam Bobby Singh 8 times Mr. World Champion bodybuilding bu tentak pa warol tambina pinamagta niksing jari ahana maktada pumna mapu kai kumna buchari ngasigi yai palamjing club langjing achoba makhali kaina sinduna
37 yaksang sports meet ama sin pasida ayhapu sida invitation moina guest of honor ma oina invite topirak baigi saitegi amna nungai bauchari thagat chabu suchari loina loina na ngasigi hairiba function asida yaksang sports meet asida koigi guest of honor gi phampham langda phambiriba koigi marup Megachandra MPS Hojing Imphal West ki koigi SP oina thau pubiriba yamna chillaba matam kayama kaithok piraga koigi sports koigi hairiba sports meet asida lakpiba yamna ai gi site gi kai khumnabu chari thagat chabu chari loina loina na president gi phamtham langda phambiriba koigi yambal khoi loina loina na koi guest of honor gi pumna thupchan jaraga guest of honor gi phampham langda phambiri pumna makpu soi kai kumna bu chari koi di sports oina horopani na wangam ku su haite aduga soi khiba yauraga su kitang mayam na ngak pi gani ai ni yam nungai jaba mana ji manipur da lekai khuding khun khuding sida koi gi sports gi yaksang gi matam sida sports oina koi gi on tharak pa haidare koi gi sports ta koi gi yamna koi gi motivation tawbiraga yam important oina lauraga manipur lamdam sida sumaina sports ina khwai dagi maru oibani haina adu sports hanaba haiba sidi masa ain isa koi ain body building line da laksabani na sanaba khuding makse masa loina phai phagani haibai thamjage aduga masabu faraba masa se loinamak faraba wakal faragani wakal faragadi koi gi lamdam sida thokliba koi gi thokheidaba thokdo wa thok koi gi tahaidaba mayam ma koi thoiba mayam sidi koina masabu koi pumna makse mipum khudimang masa phana leiragadi wakan sengna leiragadi koi ngasigi khunai sida koi masen amattani haiba akoi amatana pangani haiba sei thamjaraga ngasigi aroi bedai masi hairagai thank you so much Thakasari Rambam Bobby Singh koigi makha tarakpada Gururam Boni Sharma actor Manipur film bo koigi makha tarak pada koi guest of honor gi waro thambina ba kopchinjari Yaman mamatana Dials the Langshin Biriba Chief Guest President Guest of Honor Singbo Subsan Zaraga Kongnon ba Uchari Kakumna Uchari Duga Ngasigi Thorum Kuntraga Tarit Super Annual Yaksang Sport Meet Opening Ceremony Thorum the Saruya Biriba Irekai Sigi Senior Citizens Season Halaman Singpuso Ikakuno Sari Lenana Thorum Sidanga Saruk Yaba Pangjaba Aina Saruk Yaba Pangjabagi Nungaiba Pongdok Sabal Lenana Saruk Yahan Bibagi the Magda Sin Milang Biriba Yapalamzing Lub Langjing Asowa Musung Kaitana Tagasari Sorten Dogzerage Noino Wana Rabamatamni According Angang Wizards Ungang Radium Sangtaba Yamarin Jatkan Makangoni, Tensan Zaga. I think I say Sida Swanagi Yanga Kanda Swana Lengsin Miriba Halaman Singh Marwena Rhythms of Manipurgi Sansing Chi Urise Kaloina Pairaba Matamni Artist singi mood amalai akhoi aiso artist hoi jabani na magi mood ki timing je nan thoki bada akhoi ge entertain to da awa ba to hoi ba ada isan sing ju wana khange ado yamna machu ta ba heman gi bagi ne akhoi na ngasi na khra wana khangi se habidi yai phalam jing lupna sumaina yongsang sports meet ki opening ceremony da lekai da greater impal ge area sing da
sumaina well organized to lekai je panglai leitre sungai buleram do mandre community based society ni akhoi je lekai da thokdo ma thokpada na hut naring leitaba yauba lohong gai hong mada mantop khanma akhoi punna chatna ba usom loiraga korphu phengmina ba pakhang leisabi sing sigi akhoi gi pachagraba culture ma lakpane ta mayorol da ge ado saukhallakpagi matungina sinnarakpagi matungina hujikti adugi punsanbagi matam se leiraktraba matam ne aduna siguma yausang sports mita akhoi gi voluntary akhoi sida tolo bhangaga charga adugi sai oijaba thiraga nati lekai gi oina community da leiminari ba magi ate atopa matam sanuru gasu sahi mada yauksangi holi ya beer sai ba yamna saukhotpa state singda panglang lang ba yabado akhoi gi di adu natabida sport lom da thaijalakna adu art and culture gi yamna machang hoi ba keno ma da thaijalakna ngasi yamna phajaba yauksangi culture amasu akhoi gi tongan ba mapan gi holi ma na da ba yauksangi culture am leijari ne aduna sisu matongi matungina sum mangsalakpadongna mamingdagi tongnabadongna torokpado ngasidi mafamsida lakanda khusem naga live streaming ga toroga rhythms of manipur ga je khoi uye phangja pondre adi pangya ya ba kangu su nate yamne special occasion sing daga uba cultural troupe ne do kulang isai jo ndong na nungai gre khoi de aren culture tok jo ni yamna machu ta ba haija batare na langjinga chobudagi apaba sanaroi kaya ma thoi hujikso gamen sports ka kimi yeng na natabida art and culture da so yamna pikraba jaga ji dagi akoina yamna ikai khumna jaba artist sing id ala art ka related oiba music yamna young promising writers directors me amama tholi akoi anil sida thengna inga sai one of the khwaidagi phaba screenplay writers in America amane yamna laihaw yam phaba lamne haitare irei kai se makha tarakpadu sigi continuation ji da sum chatladi mathangi decade di langjing dagi international player me ama do international area da arena da sangmang amba artist me ama writers me ama directors me ama su thola khini haibadi lingjen yamma nei haibasi sina khoi ngasi siliba thorom sida uba phangje do masimak akhoi ge gateway amani sport bo ro art and culture do ro haibadi akhoi ge sana khona bada su sidagi haudorim ni si lampak sidagi yauksangi si araiba pot nate hayeng international da mana mathong gol phanga kanda lei hukpadu di araiba ne sigi grassroots ni kwai maru si mai ju base ado si matam pummada club na sigi tempo ji da sigi progress si da sunga handa da ba haitare ne sigi chang sidagi handa na hena phajabo oiba ngambo henbiu hadana club ta so ayoiba personal opinion thamjari aduga taibang sema mapugi mafamdagi so apabada pibo oiba club ama sumaina lingjen manana matam sang leiba miyangi lekai gi amadi khunai gi thawak to ngamba club ama oiba oirsano hadna si harga lusin jage kogi guest honor ki warol tambiramba Gurubum Boni Sharma bo thagachari koigi makha tarakpa function asigi program da khara semtop senjin tawraga koi cultural show oina rhythm for Manipur koi langden sogi takakasi marakta sakachage koigi dance selection breva singna war pasuwana koigi cultural show si loibaga koi chief guest ki warol amadi president ki warol adu thamnabi ki tanjadu lagjage closing cultural show da rhythm from Manipur langden show mayam da pundamiyeng taminasi.
Double.
Không.
ꯑꯩꯈꯣꯏꯒꯤ ꯔꯤꯊꯝ ꯑꯣꯐ ꯃꯅꯤꯄꯨꯔ ꯂꯥꯡꯗꯦꯟ ꯁꯣ ꯎꯠꯄꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯔꯛꯄ ꯉꯁꯤꯒꯤ ꯌꯥꯏꯐꯂꯝꯖꯤꯡ ꯀ꯭ꯂꯕꯀꯤ 38 ꯁꯨꯕ ꯑꯦꯅꯨꯑꯦꯜ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ 2021 ꯑꯃꯗꯤ 4th GP ꯂꯦꯚꯦꯜ ꯏꯟꯇꯔꯂꯩꯀꯥꯏ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ 2021 ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯒꯦꯁꯀꯤ ꯋꯥꯔꯣꯜ ꯊꯝꯕꯤꯔꯅꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯐꯪꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯞ ꯒꯦꯁꯀꯤ ꯋꯥꯔꯣꯜ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯒꯤ ꯆꯤꯞ ꯒꯦꯁ ꯃꯈꯣꯏꯅ ꯄꯟꯖꯔꯕꯗ ꯀꯦ ꯃꯦꯘꯆꯟꯗ꯭ꯔ ꯁꯤꯡ MPS SP ꯏꯝꯐꯥꯜ ꯋꯦꯁꯄꯨ ꯉꯁꯤꯒꯤ ꯆꯤꯞ ꯒꯦꯁꯀꯤ ꯋꯥꯔꯣꯜ ꯊꯝꯕꯤꯅꯕ ꯀꯧꯁꯤꯟꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯂꯝꯗꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯤꯒꯨꯝꯕ ꯆꯤꯡꯂꯦꯝꯂꯕ 38 ꯁꯨꯕ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ ꯑꯁꯤꯒꯤ ꯌꯥꯏꯐ ꯂꯝꯖꯤꯡ ꯀ꯭ꯂꯕꯅ ꯁꯤꯟꯕꯤꯕ ꯑꯁꯤꯗ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯗꯨꯒ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯃꯇꯝꯁꯦ ꯇꯦꯜꯂꯕꯅꯤꯅ ꯑꯩ ꯈꯤꯇꯪ ꯇꯦꯟꯁꯤꯟꯖꯒꯦ ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯃꯥ ꯏꯕꯦꯜ ꯂꯥꯏ ꯒꯨꯔꯨ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯀꯜꯆꯔꯦꯜ ꯁꯣ ꯎꯠꯄꯤꯈꯤꯕꯁꯤꯡ ꯑꯗꯨꯒ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛ ꯅꯣꯝꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯤ ꯃꯌꯥꯝꯅꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯑꯩꯅ ꯋꯥꯐꯝ ꯈꯔꯗꯪ ꯃꯔꯝ ꯈꯔꯗꯪ ꯍꯥꯏꯖꯒꯦ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯗ ꯁꯣꯏꯔꯛꯄ ꯁꯃꯥꯖꯒꯤ ꯈꯣꯡꯊꯥꯡꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯁꯣꯏꯔꯛꯄꯁꯤ ꯆꯨꯝꯊꯣꯛꯅꯕ ꯃꯔꯝ ꯑꯃ ꯑꯣꯏꯕ ꯅꯝꯕꯔ 1 ꯑꯅꯤꯁꯨꯕꯁꯤꯅ ꯀꯔꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯏꯊꯔꯛꯄ ꯚꯦꯂꯨ ꯁꯤꯁꯇꯦꯝꯁꯦ ꯁꯣꯁꯤꯌꯦꯜ ꯚꯦꯂꯨ ꯁꯤꯁꯇꯦꯝ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝ ꯀꯥꯏꯔꯛꯄ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯖꯅꯕ ꯀꯩꯅꯣꯝꯃ ꯑꯣꯏꯔꯛꯄ ꯃꯔꯝ ꯑꯃ ꯑꯍꯨꯝ ꯁꯨꯕꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯕꯤꯒꯗꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯥꯏ ꯆꯨꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯍꯨꯝꯁꯦ ꯌꯦꯡꯉꯒ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯉꯁꯥꯏ ꯃꯌꯥꯝꯅꯁꯨ ꯊꯝꯕꯤꯈ꯭ꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯍꯥꯏꯕ ꯀꯜꯆꯔꯁꯤꯗ ꯃꯊꯪ ꯀꯥꯏꯊꯔꯛꯈꯤꯕꯁꯤ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯅꯕ ꯃꯔꯝ ꯑꯣꯏꯔꯛꯄ ꯑꯕꯦꯔ ꯇꯩꯅꯕ ꯊꯥꯕꯜ ꯆꯣꯡꯕ ꯂꯝꯕꯤꯗ ꯄꯩꯁꯥ ꯅꯤꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯃꯤ ꯌꯥꯝꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤ ꯊꯠꯂꯒꯁꯨ ꯄꯩꯁꯥꯁꯦ ꯌꯥꯝꯃꯛꯄ ꯂꯦꯝꯃꯛꯑꯕꯅꯤꯅ ꯆꯥꯕꯤ ꯊꯛꯄꯤ ꯏꯆꯝ ꯆꯝꯅ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯔꯝꯕꯗꯒꯤ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯄꯩꯁꯥꯗꯣ ꯂꯦꯝꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯍꯤ ꯃꯅꯥꯏ ꯌꯥꯎꯁꯤꯜꯂꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯦꯡꯅꯕꯗꯒꯤ ꯅꯨꯡꯗꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯇ ꯗꯁꯥꯁꯦ ꯂꯣꯏ ꯍꯩꯖꯤꯟꯕꯤꯔꯝꯕ ꯄꯨꯡ 9-10 ꯃꯇꯨꯡꯗ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤꯅ ꯈꯠꯅꯔꯦꯒ ꯆꯩꯅꯔꯦꯒ ꯉꯔꯥꯡꯁꯦ ꯆꯤꯡꯃꯩꯔꯣꯡ ꯀꯩꯅꯣꯗ ꯀꯕꯨꯏ ꯈꯨꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ 4 ꯈꯛ ꯃꯣꯏ ꯃꯁꯦꯟ ꯁꯨꯝ ꯅꯨꯡꯁꯤꯅꯅ ꯁꯨꯝ ꯐꯝꯃꯤꯟꯅꯔꯝꯕꯗꯒꯤ
ꯀꯗꯥꯏꯗ ꯃꯃꯥꯏ ꯂꯩꯈꯤꯕꯅꯣ ꯈꯪꯗꯦ ꯐꯨꯅꯔꯒ ꯂꯣꯏꯅ ꯃꯔꯤꯃꯛ ꯂꯣꯏ ꯁꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯌꯥꯎꯁꯪ ꯍꯧꯔꯛꯄꯁꯤꯗ ꯁꯤꯒꯨꯝꯕ ꯏꯟꯁꯤꯗꯦꯟ ꯊꯣꯛꯂꯛꯄ ꯒꯥꯔꯤ ꯃꯆꯥꯗ ꯀꯣꯏꯕꯤ ꯂꯪꯕꯤ ꯑꯃ ꯑꯗꯩ ꯄꯩꯁꯥꯁꯦ ꯈꯔ ꯅꯤꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯤꯡꯁꯤꯡꯖꯕꯗ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯇꯝꯕ ꯃꯇꯝꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯄꯩꯁꯥ ꯈꯥꯏꯕꯒꯤ ꯊꯕꯛꯁꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯤꯅ ꯍꯦꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯍꯦꯛꯇ ꯙꯣꯂꯣꯞꯀ ꯄꯥꯏꯔ ꯗꯨꯀꯥꯟꯁꯤꯗꯒꯤ ꯇꯧꯔꯦ ꯑꯗꯩ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯐꯪꯉꯕꯅꯤꯅ ꯍꯥꯟꯅ ꯇꯧꯔꯝꯗꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯃꯌꯥꯝꯗ ꯏꯟꯚꯣꯜꯕ ꯇꯧꯔꯛꯄ ꯁꯤꯒꯨꯝꯕ ꯑꯍꯣꯡꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯏꯁꯄꯣꯔꯠꯁꯦ ꯁꯤꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯆꯨꯝꯊꯣꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯈꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯉꯁꯥꯏ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯦ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯀꯔꯤꯅꯣꯗ ꯏꯁꯝ ꯁꯝꯅ ꯌꯦꯡꯕꯤꯌꯨ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯀꯥꯏ ꯀꯣꯂꯨꯞ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯃꯥꯡꯉꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯙꯔꯃꯗ ꯑꯩꯈꯣꯏꯒꯤ ꯀꯥꯏꯔꯛꯄ ꯍꯧꯖꯤꯛꯁꯦ ꯂꯥꯏ ꯅꯤꯡꯕ ꯂꯥꯏꯁꯪꯗ ꯑꯩꯈꯣꯏ ꯆꯠꯂꯒ ꯃꯟꯗꯤꯔ ꯑꯃꯗ ꯇꯦꯝꯄꯜꯗ ꯃꯣꯛꯁꯇ ꯑꯣꯏꯔꯣ ꯈ꯭ꯔꯤꯁꯇꯦꯟꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯙꯔꯃ ꯑꯃꯒꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯥꯏ ꯅꯤꯡꯗꯅ ꯃꯁꯤꯃ ꯑꯐꯕꯇ ꯈꯟꯅꯕꯒꯤ ꯏꯁꯄꯦꯁꯁꯦ ꯃꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯅ ꯑꯃꯒ ꯊꯥꯖꯅꯔꯛꯇꯕꯗꯒꯤ ꯌꯨꯝꯗ ꯃꯁꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯐꯝꯁꯦ ꯂꯥꯏꯁꯪꯁꯦ ꯁꯥꯒꯠꯂꯛꯄ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯗ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯏꯁꯩꯒꯨꯝꯕ ꯑꯃꯗꯗꯤ ꯂꯝꯕꯤꯁꯦ ꯆꯠꯐꯝ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯦ ꯃꯔꯨꯑꯣꯏꯅ ꯁꯛꯅꯥꯏꯔꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯌꯥꯎꯕꯤꯔꯤ ꯃꯈꯣꯏꯅ ꯄꯔꯐꯣꯔꯝ ꯇꯧꯕ ꯃꯇꯝꯗ ꯃꯤꯁꯦ ꯀ꯭ꯔꯤꯛ ꯏꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗꯅ ꯃꯤ 10 20 ꯐꯥꯎ ꯇꯤꯟꯅꯕ ꯂꯩꯇꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯤꯌꯁ ꯚꯦꯂꯨꯁꯦ ꯃꯥꯡꯊꯔꯛꯄ ꯉꯥꯎꯕꯤ ꯈꯣꯠꯄꯤ ꯆꯣꯡꯉꯒ ꯀꯩ ꯂꯥꯎꯔ ꯃꯥꯏꯛ ꯇꯧꯔ ꯄꯪꯇꯧ ꯇꯧꯕꯗꯅ ꯃꯤꯁꯦ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯑꯩꯅ ꯍꯥꯏꯁꯦ ꯑꯥꯔꯠ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯏꯁꯩ ꯅꯣꯡꯃꯥꯏꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥꯗꯤ ꯅꯠꯆꯗꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯦ ꯆꯥꯎꯈꯠꯃꯤꯟꯅꯕꯗ ꯔꯤꯂꯤꯖꯟꯒꯤ ꯙꯔꯃꯒꯤꯁꯤꯅ ꯁꯣꯊꯍꯧꯕ ꯑꯗꯨꯒ ꯙꯔꯃꯁꯦ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯒꯗꯧꯕꯁꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯂꯥꯏꯁꯦ ꯄ꯭ꯔꯥꯏꯚꯦꯇꯥꯏꯁ ꯇꯧꯔꯕ꯭ꯔꯥ ꯈꯜꯂꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯕꯤꯜꯗꯤꯡ ꯑꯍꯟꯕ ꯑꯃ ꯁꯥ ꯌꯥꯗꯦ ꯂꯥꯏꯁꯪꯅ ꯑꯗꯨꯝ ꯍꯥꯟꯅ ꯏꯟꯈꯠꯂꯛꯑꯦ ꯑꯗꯨꯅ ꯃꯁꯥꯒꯤ ꯌꯨꯝꯗ ꯂꯥꯏ ꯅꯤꯡꯉꯒ ꯃꯌꯥꯝꯁꯦ ꯇꯤꯟꯅꯗꯅꯕ ꯆꯦꯛꯄꯟ ꯋꯥꯡꯅ ꯈꯥꯅꯕ ꯍꯣꯠꯅꯔꯛꯄ सिगुम्बसे लाक मतमदा ख्वाइदगी अचौब चैथेंगदी कइनो खोइसे अमगा थाजनरक्तरेब मियोइबेसे अदुना सिगी थाजनतबा अमगा तिन्नरक्तबा लनाई ओरक्पसिना करी दौरकेदा मयाम नुंगसी चानबदो वालए करिगुम्बा थौदो वातोम थोकपदा अमगा येखाइ थिंगाइनबा अदुना हेना मसिंग यामसिले मसिगी अहोंग मरक्सिदा कोइना याउसंगी स्पोर्ट्स का तौदना नुमित मंगानी सिदा लाइकाई लाइकाई मयाम अमा आंगांग पुथोक्तना साइना मयाम पुनबगी तंजा अमा कम्युनिटी लिविंग की कोई अनौबा यावल हुलहनबनी एदना आइति लौजे अहुम सुबा मरमदा कोई अफबा कइनोसे लंबी से करिनो दा याउसंग स्पोर्ट्स के आंगांग सिंगी टैलेंट हन्नी ngasiगी कोई याइफा लमजिंग क्लब ना सिनबिरिबा हंदकी कुंठा तरे चुबा याउसंग स्पोर्ट्स मीट से एनुअल स्पोर्ट्स मीट से थम्बिरी से लमजेन 100 मीटर 200 400 मैथमेटिकल रेस अदगी स्पून रेस नीडल रेस साइकिल की रेस अदो मसिदा मयाम से कैंडल रेस मयाम लेरे बैलून अदगी शॉट पुट तक ओवर ब्लाइंड हिट अदगी स्टेसु डांस को अदगी इन आउट ngसागी कैरोम चेस फुटबॉल वॉलीबॉल अदगी लफु काबी सुमाइना आइटम मयाम अमा तौरिसे आंगांग सिंगसे टैलेंट से खंगदोरिम खोइ हौजिक मॉडर्न एजुकेशन दा खोइ अचौब सोइबसे ngasiदी ममी तारे ममी चाउना तारे दे कइनोदा लाइरिकसे याम हैबा अदुगा खोइगी नाटपु इता तादबा अदगी खोइगी ममित मना सिंगबो याम वाटपा लाइरिकती याम हैबा अदुना थबकसे तौरा कांदा खोइगी ngसागी गवर्नमेंट सर्विस पु तौरो बिजनेस पु तौरो सिगी मतम से फेल होइरकबा याम यावबा मेट्रिक ते टॉपर नि अदुनी मयाम चलो एप्रिशिएट तौई कोइसु लाइरिक हैबा मार्क याम फंगबाइसे मागी डिसिप्लिन नाइना कन्न होनजबई महिनी अदुबो मदुगी मुदुना ट्यूशन तौदना अमा तौदना स्पून फीडिंग से तौरब मतमददी अयाम से कोइना थेंगनबसे हौजिकी यंग जनरेशन से लंबी अमा यारक्तब मतमदा अतोपदा करोमदा कोइथोअगा चोंगगरा इरोयरगरा माना ngamnaba hotnabase
Sigi kainose angang sing de yam wat lebo. Hauzik dais ta lengsin biriba koi gi mayam si yengbiu koi gi ai gi marop arambam bobi sahi kaya sure mana hauzik phauda fitness level thammaga ngamiba adagi actor kaino singda adai ngasai koi gi kedo gi president yamna takpiramba work culture gi sigumoi se walakpa aduna angang singse talent kaino tobi koi gi Khalil Gibran aduna aphauba asom Palestine longi writer male mana the prophet haibisida children angang singi matangda ama hairame koi gi angang singse koi isane dan khanbigano makoi gi life ama tongana leijebo mama mapa sina lirung ni aduga isa sina tien ni karamba maikaida mase kayam sangna mase kayam sanna mase thadok khisige se mama mapa gi daitani aduna kharomda tien se kapsira kayam sana yam sana chathan gyaragana aina lirung se khara kanna ching tar aduna khoi thaudi aina pamado isa nupa sina tawni nupi sina tawni habi laite isa nupa duna pami bese karino madu karmaina khoina mateng pangaga kada yohon pantung yohon bayai se si mama mapa aikoi gi mathongni aduna khoina pamba thabak to nangdi physics lawde yaroi nangdi doctor oide yaroi engineer oide yaroi na angang singde nampu da mana hainei khangde hainade khangde tawbe yayaba aduna masigi ngasai gi tuition tawraga angang je mak ran tawbasina angang singda undue pressure makoi gi talent mayam amasu khoi explore to bitre thigat pitre adu da natana masa masa gi haitaba mayam amda nampu da thajalaga moise namda biraga thambasina personality mangai adu gi suma thakta mayam saina angang mayam se pundana sana khona dana khoi gi knowledge se kamain tawi knowledge se khwaidagi kanaba knowledge se masagi experience tagi tanwa sigi knowledge ni masana khangamni mai pai po e se khoi khangib dagi ngasi mai se dum pai roi deni maisa khangdaba angang amdi nong natra nongodi pai rudorim kari noise ani suba knowledge se kaino mayamna tawudagi khoina ura kanda khangba knowledge makhan se aduga masina kaino hai kanda kai se imanaba mana mai pai bada pok aga sadan wabdo aina ura kanda o mai ese sare adan khangbase adagi di ahum su base kaino aisu udaba imanabadai su udaba isana su experience tawtaba sumkhang khangdaba lairik laisu paraga khangakpa knowledge ni masigi knowledge ni kwaidagi kaugalliba kwaidagi mari leinadri adu ngasi di manipur gi samaj da kwaidagi mari leinadaba khogi phangba yaba knowledge se lairik laisu kaktangi oibasida focus piraga loin chatleba khwaidagi kawba sungya yararoi isana thengnajaraga natraga aigi akoibada leiminariba miyoisingna thengnaba poto mitna urakanda tamhauba lausing gyando khoi ngasi wachil eba aduna ahalaman singna paisa paiba bu oisunu adagi asau asang mayam oisunu siguma community gi potsida thadok piu mayam participate tawhan biu angang singdo aphapata khangakadorimni masagi lausing khangakadorimni masagi strength weakness loin khangakadorimni haina ba malai khoigi lairik tamdana hoi doctor engineer MPS IPS whatever IS oibana phabra adagi di mai hiram khuding mak loin phai adi art and culture adagi di isai no mai haidana film da phaw oibasu phai loina mak phai adagi di kanamta singtha nadraba lairik laisu iya ya de khangbaduna hayeng kana khangni tok thoga olympic amda thoga tien kapadu mayai du dong palor gold medal por adi kamai tawba aduda phangdoriba mana crore mayam gi award lampi re sarkar na central government adu tawre thabak adu tawre promotion adu tawdore ai hadi hiram khuding wakche phattaba leite masa masa na hineba adugi magi talent angangi haisingbadudha khoi thagadomni aduna ngasi yausang sports haibse khoi encourage tawraga phattaba lambi mayam adu hundo amaga afaba lambi da changsilakpa adagi isa gi apikpa wakhanda khoi se get lonchel laga leinaramba mayam do
punsillaga samajgi laikai afaba thabak tawba aduga ahum subada angangsingsigi talento masagi puthokchadana afaba lambi da chatnaba honabada mateng pangani hese thamjaraga sinbi langbiriba pumnamukpo thagachari amadi khurumjari. Thank you. Koigi chief guest ki warol pibiramba minguna panjarabada ke Mega Chandra Singh MPS SP Imphal West pu thagat phongdokjari akogi makha tarakpada president ki warol pibinabagdamakta khoi ngasigi function asigi su president oibiriba aduga loilan loinana Yaiflamjing club ki su hojik president oina thogai bobiriba mingwena panjarabada wakhem lukhoi maitaina khoi ngasigi president ki warol si thabinaba nisingjari. Yaiflamjing club koigi 37 sube enen yausang sugo smith singasi degi hogdore asigo numina sida koigi marwaina koigi thoromasi hogdong no bonabda haijarubada law and order gi lamda yamna sauna thabak sinjari ba koigi sar Megachandra adigi sport ki lamda koi bobi mayamna adumasa khange asmai tawna kedo gi lamda wa culture sana na manipur gi ima kaithenda kamaina manipur gi masa singna akoi hana samna hardi mayamna di bang khani mayang hana loi lermi adu mo puraga tanba yadamnina kamai tawdana mogi replace tawgadagi hedo akoi wa culture je sagla kanda ima singi asem masa singna kaithian kanjadana hojikti kedo aidana laidana tawbagi adumbagi khoi marup sabya maniton adigi khoi gi laikai gi khoi gi nuksijarba khoi gi itaima susila member mahila maira paibi loitong wa nita secretary all manipur nubi marup adigi khoi gi maruina raju gi yauri Semai tau dana mapung pawa thorama ma ayuk tagi sangna war zuana ko tangai phadana ko ge hawudi loi pawdu saruk ya bidana miam ya bidana mapung phana pangthok pa asi dong ta nungai se matam yam thengjalak panina ngasi gi thorama si ko ge yamna tension na ba maroi ba wafam mayam di ko ge guest over chief guest digi laiba mayam jina bana phongdok rabanina thoidok phaidinge leite koigi yausang si mangani tagdong si mapung pana koigi kunumong support torga fajana mapung pan pangthok si afaba lambi da sa si hairam bamayam display line sa si hairam bamayam punna thabak tawmina si hairam bamayam mioi ba si tien garba punsi ni sahi yam sanga do nate tien garba punsi sida ekoi na samaj gi something si bogdi khara katho mi aigi isagi da natana katho mi haibigi wakalun kathok paging ma thona do laibagloina akoina laikai sisu sigumba koi samajgi makal kayagi lambi sida hiram khudimangta koiju saruk yana na hona ba da miyamna amadi khudimang support tawga loina hatagi yauchang sima pung phaba sport oirasunu haibo wapam si thamjarga punumakku thachari koigi president gi warol pibiramba wangkhem lukhoi maitai president Yaiflamjing club puthagasari koigi makha tarapada koi ngasigi function asigi board of thanks pibirana bigdamukta Yaiflamjing club ki member L Johnson na koi ngasigi board of thanks ki warol thambigani. Ngasigi asigum laba kuntraga tarelak suba
annual Yausang Sport Meet 2021 amadi Mairak Suba GP level interlaikai football tournament asibu hokduk po ina opening ceremony function asida kasigi function asigi chief guest ki pampam lang da lingsin beriba ikai khumna jariba mingoina panjarabada ke Mega Chandra Singh MPS SP Imphal West ishagi achinba matam kya kaithok piraga ngasigi asigum loba function asida chief guest ki pampam lang da lingsin bibagi damakta Yai Film Jing Club ki maikai dagi haingai leitana thagat pa phongtuk chari mathang asidi Yai Film Jing Club ki president oina thau pubiriba ikai khumna jariba ming oina panjarabada Wangkhem Lukhoi Maitai ishagi achinba matam kya kaithok piraga ngasigi asigum laba function asigi president ki pampam langda lengsen bibagi damakta Yai Film Jing Club ki maikai dagi haingai leitana thagat pa phongtuk chari mathang asidi Arambam Bobby Singh 8 times Mr. World Champion Bodybuilding isagi achinba matam kya kaithok piraga ngasigi asigum laba function asida guest of honor gi phampham langda lengsen bibagi damakta Yai Film Jing Club ki maikai dagi haingai leitana thagat pa phongtok chari mathang asidi Gurumayum Boni Sharma Manipur film actor isagi achinba matam kya kaithok piraga ngasigi asigum laba function asigi guest of honor gi phampham langda lengsen bibagi damakta Yai Film Jing Club ki maikai dagi haingai leitana thagat pa phongtok chari mathang asidi Takhelambam Raju Chief Coach Creative Taekwondo Institute isagi achinba matam kya kaithok piraga ngasigi asigum laba function asigi guest of honor gi phampham langda lengsen bibagi damakta Yai Film Jing Club ki maikai dagi haingai leitana thagat pa phongtok chari mathang asidi Soibam Maniton President Kanglei Economic Development Organization Kedo amadi National Awardees oibiribana isagi achinba matam kya kaithok piraga ngasigi asigum laba function asigi guest of honor gi phampham langda lengsen bibagi damakta Yai Film Jing Club ki maikai dagi haingai leitana thagat pa phongtok chari mathang asidi Irengbam Syam President Development Committee isagi achinba matam kya kaithok piraga ngasigi asigum laba function asigi guest of honor gi phampham langda lengsen bibagi damakta Yai Film Jing Club ki maikai dagi haingai leitana thagat pa phongtok chari mathang asidi Ahanthem Susila Laima member Maira Paibi isagi achinba matam kya kaithok piraga ngasigi asigum laba function asigi guest of honor gi phampham langda lengsen bibagi damakta Yai Film Jing Club ki maikai dagi haingai leitana thagat pa phongtok chari mathang asidi Loktongbam Anita Secretary All Manipur Nupi Marup Pasui Kendra isagi achinba matam kya kaithok piraga ngasigi asigum laba function asida guest of honor gi phampham langda lengsen bibagi damakta Yai Film Jing Club ki maikai dagi haingai leitana thagat pa phongtok chari amadi ngasigi asigum laba kunthraga tare suba annual Yausang Sport Meet 2021 amadi mari suba GP level interlaikai football tournament asibu pangthoknabagi damakta main sponsor oina sponsor tobirakiba Apibom India Private Limited pusu Yai Film Jing Club ki maikai dagi haingai leitana thagat pa phongtok chari amadi ngasigi asigum laba program asibu mipung khudimakta Facebook amadi YouTube ki khuthangda yenghanba phanghanna bagidamagta honabiriba khusem live ki timbusu Yai Film Jing Club ki maikai dagi haingai leitana thagat pa phongtok chari amadi ming amam to ina pandragasu ngasigi asigum laba Yausang Sport Meet numit mangani pangthoknaba asigi damakta sponsor tobirakiba individual amadi company singbusu Yai Film Jing Club ki maikai dagi haingai leitana thagat pa phongtok chari amadi ngasigi asigum laba opening ceremony asibu leiteng oinabagi damakta laikai asidagi thokpiragliba ikai khumna jariba ahalaman marum mapang satra naharol khwai khibikpo function howbadagina loiba phawba saruk yabibagi damakta Yai Film Jing Club ki maitai dagi haingai leitana thagat pa phongtok chari asi haijaraga matang sida ngasigi opening ceremony gi function asi loisan jare aduga makha tarakpo oina Yai Film Jing Club amadi ISBS
construction anina sanagadauba football match asi mayam punna miyeng taminarasi haiba wafam si haijaraga ngasigi function asi matang sai do loisanjare. Yang mengajar